ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯏꯟ ꯁꯣꯟꯕꯤ ꯕꯨꯠ ꯅꯨꯄꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯊꯣꯏꯕꯤ ꯈꯨꯃꯨ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯗꯨ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯕꯁꯨ ꯃꯇꯤꯛ ꯃꯒꯨꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯂꯤꯡꯖꯦꯜ ꯈꯥꯕ, ꯑꯁꯝꯕꯤꯗ ꯈꯥꯕ ꯍꯥꯏꯅꯁꯨ ꯈꯪꯅꯩ꯫ ꯉꯁꯤ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯆꯠꯂꯛꯄ ꯂꯥꯟꯐꯝ ꯑꯃꯠꯇ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯨ ꯌꯥꯎꯗ꯭ꯔꯤ꯫ ꯈꯥꯕꯒꯤ ꯃꯄꯥꯜꯗꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯏꯁꯤꯡ ꯆꯥꯏꯕꯅ ꯃꯥꯒꯤ ꯃꯈꯥꯗ ꯂꯣꯏꯂꯝ ꯂꯩꯕꯥꯛ ꯀꯌꯥ ꯁꯟꯗꯣꯛꯄ ꯉꯝꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯏꯁꯤꯡ ꯆꯥꯏꯕ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ꯫ ꯈꯥꯕ ꯄꯤꯁꯛ ꯄꯤꯛꯅ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯂꯥꯏꯆꯠ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯏꯅꯈꯤꯗꯨꯅ ꯂꯝꯕꯤꯗ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯅꯤꯡꯊꯧ ꯏꯁꯤꯡ ꯆꯥꯏꯕꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯇꯨꯅ ꯃꯆꯥ ꯁꯛꯅ ꯌꯣꯛꯂꯛꯈꯤ꯫ ꯈꯥꯕꯒꯤ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯏꯁꯤꯡ ꯆꯥꯏꯕꯅ ꯁꯦꯝꯕ ꯊꯣꯛꯀꯅꯤ ꯈꯟꯗꯨꯅ ꯁꯦꯝꯈꯤꯕꯅꯤ꯫ ꯅꯤꯡꯊꯧ ꯏꯁꯤꯡ ꯆꯥꯏꯕ ꯌꯥꯝꯅ ꯃꯊꯥ ꯁꯥꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ, ꯃꯗꯨꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯣꯌꯥꯂꯝꯒꯤ ꯃꯐꯝ ꯑꯃꯗꯅꯤ꯫ ꯈꯨꯜ ꯑꯃꯒꯤ ꯃꯤꯌꯥꯝꯅ ꯐꯅ ꯀꯨꯏꯁꯤꯜꯂꯛꯂꯦ ꯚꯨꯠ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯗꯨꯅ ꯑꯀꯤ ꯑꯈꯪ ꯅꯪꯕꯒꯤ ꯃꯤꯌꯥꯝꯅ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯋꯥꯀꯠꯂꯤꯕ꯫ ꯅꯤꯡꯊꯧ ꯏꯁꯤꯡ ꯆꯥꯏꯕꯅ ꯂꯤꯡꯖꯦꯜ ꯈꯥꯕꯒ ꯋꯥ ꯇꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯥꯕ, ꯑꯩꯁꯦ ꯀꯣꯛꯁꯦ ꯑꯣꯟꯊꯣꯛꯅ ꯁꯥꯔꯦꯅꯦꯍꯦ ꯇꯧꯔꯤꯁꯦ꯫ ꯅꯍꯥꯟꯗꯒꯤ ꯋꯥꯈꯜ ꯈꯟꯕꯗ ꯑꯩꯕꯨ ꯅꯪꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯒꯗꯕꯁꯨ ꯅꯪꯅ ꯃꯥꯏꯕꯃꯛ ꯅꯠꯇꯕꯅꯤꯅ ꯅꯪ ꯁꯣꯛꯀꯅꯤ ꯈꯟꯗꯨꯅ ꯊꯥꯕ ꯉꯝꯗꯕꯅꯤ꯫ ꯉꯔꯥꯡ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕ ꯊꯥꯈꯤꯕ ꯑꯗꯨꯕꯨ ꯚꯨꯠ ꯅꯨꯄꯤꯗꯨꯅ ꯐꯨꯔꯛꯇꯅ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯁꯣꯛꯏꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯍꯟꯒ ꯑꯣꯏꯔꯦ꯫ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯦ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯌꯦꯡꯉꯨꯆꯣ꯫ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤ ꯈꯔꯒ ꯆꯠꯂꯨ꯫ ꯀꯨꯏꯒꯅꯨ, ꯁꯠ ꯂꯥꯎꯅ ꯉꯥꯏꯍꯥꯛꯇꯪ꯫ ꯑꯗꯨꯒ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯤꯌꯥꯏ ꯆꯟꯕ ꯑꯍꯜ ꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧ! ꯑꯁꯨꯝꯅ ꯆꯦꯜꯂꯛꯂꯒ ꯇꯨꯁꯤꯜꯂꯤ ꯄꯥꯈꯠꯅ꯫ ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯂꯣꯏꯅꯕꯤꯒ ꯏꯇꯥꯎꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨꯒ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯏꯟ ꯆꯤꯡꯕ ꯆꯠꯂꯨꯕꯗ ꯍꯩꯅꯕꯤ ꯚꯨꯠ ꯑꯗꯨꯅ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯐꯨꯔꯛꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯏꯅꯤꯡꯊꯧ, ꯈꯣꯡꯕꯥꯟꯗꯒꯤ ꯇꯥꯟꯅꯔꯛꯄ ꯑꯗꯨꯅ ꯌꯨꯝ ꯌꯧꯕ ꯐꯥꯎꯕ ꯇꯥꯟꯅꯔꯛꯏ꯫ ꯏꯁ, ꯀꯔꯝꯅꯣꯅꯦ ꯇꯧꯔꯤꯁꯤꯗꯤ? ꯐꯔꯦ ꯐꯔꯦ, ꯉꯔꯥꯡꯁꯨ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕꯗꯨ ꯊꯥꯕꯅꯤ꯫ ꯃꯥꯁꯨ ꯍꯧꯖꯤꯛ ꯁꯣꯛꯇꯨꯅ ꯂꯩ꯫ ꯍꯣꯔꯦꯟ ꯑꯩ ꯂꯥꯟꯃꯤ ꯑꯣꯏꯅ ꯊꯥꯔꯛꯂꯒꯦ꯫ ꯁꯤꯗꯒꯤ ꯅꯤꯡꯊꯤꯅ ꯚꯨꯠꯀꯤ ꯋꯥꯐꯝ ꯑꯁꯦ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯏꯟ ꯆꯤꯡꯕ ꯑꯃꯠꯇ ꯊꯣꯛꯇꯅꯕ ꯑꯩꯁꯨ ꯁꯒꯣꯜ ꯂꯥꯟꯃꯤꯗ ꯄꯥꯎ ꯊꯥꯒꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯏꯁꯤꯡ ꯆꯥꯏꯕꯅ ꯃꯤꯆꯝꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯆꯠꯈ꯭ꯔꯦ꯫ ꯏꯁꯤꯡ ꯆꯥꯏꯕꯅ ꯈꯥꯕꯗ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯅꯕ ꯁꯤꯟꯅꯔꯕ ꯃꯇꯨꯡꯗ ꯂꯤꯡꯖꯦꯜ ꯈꯥꯕꯅ ꯏꯅꯤꯡꯊꯧ, ꯍꯣꯔꯦꯟꯁꯦ ꯏꯅꯤꯡꯊꯧꯅ ꯌꯥꯕꯤꯔꯕꯗꯤ ꯑꯩ ꯏꯇꯣꯝꯇ ꯑꯣꯏꯅ ꯑꯗꯨꯃꯛ ꯆꯠꯆꯔꯨꯒꯦ ꯍꯥꯏꯕꯕꯨ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯌꯥꯝꯅ ꯑꯀꯤ ꯑꯈꯪ ꯅꯪꯂꯒ ꯂꯩꯔꯕ ꯑꯗꯨꯗ ꯃꯌꯨꯝ ꯃꯌꯨꯝꯗ ꯑꯗꯨꯝ ꯂꯩꯖꯔꯁꯅꯨ ꯍꯥꯏꯕꯕꯨ ꯅꯤꯡꯊꯧ ꯏꯁꯤꯡ ꯆꯥꯏꯕꯅ ꯇꯞꯅ ꯀꯔꯤꯁꯨꯕꯨꯗꯤ ꯀꯥꯏꯗꯦ꯫ ꯑꯗꯨꯗ ꯅꯇꯣꯝꯇ ꯆꯠꯄꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦꯅꯦ꯫ ꯐꯔꯦ, ꯅꯪꯅ ꯄꯥꯝꯂꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯍꯣꯔꯦꯟ ꯚꯨꯠꯅ ꯉꯝꯗꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯇꯥꯟꯅꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ, ꯁꯠ ꯍꯦꯛꯇ ꯆꯠꯈꯤ꯫ ꯇꯧꯒꯗꯕ ꯁꯤꯟꯊꯥꯅ ꯍꯦꯛꯇ ꯋꯥꯠꯍꯧꯏ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯏ꯫ ꯈꯥꯕ ꯍꯥꯏꯅꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤꯗꯃꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯀꯣꯅꯨꯡꯗꯒꯤ ꯈꯣꯡꯁꯥꯜꯂꯛꯏ꯫ ꯆꯠꯅ ꯆꯠꯅ ꯋꯥꯈꯜ ꯃꯋꯣꯟ ꯃꯋꯣꯟ ꯈꯟꯖꯩ꯫ ꯀꯩꯅꯣꯅꯦ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ? ꯑꯁ, ꯁꯛ ꯃꯥꯏ ꯎꯅꯕ ꯂꯥꯟꯐꯝꯗ ꯆꯠꯄꯅ ꯍꯦꯟꯅ ꯐꯩ꯫ ꯚꯨꯠ ꯍꯥꯏꯕꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅꯗꯤ ꯍꯦꯛꯇ ꯎꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯃꯥꯅ ꯎꯍꯟꯅꯤꯡꯕ ꯃꯤꯗ ꯈꯛꯇꯅꯤ ꯃꯥꯅ ꯎꯍꯟꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯗꯤ ꯃꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯂꯥꯟꯃꯤ ꯑꯩꯅ ꯚꯨꯠ ꯎꯅꯕ ꯂꯥꯛꯏꯁꯤꯕꯨ ꯍꯣꯏꯗ ꯅꯤꯡꯊꯤꯖꯅ ꯀꯧꯊꯣꯛꯑꯒ ꯋꯥꯔꯤ ꯁꯥꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯥꯅ ꯃꯤꯆꯝꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯄꯤꯔꯤꯕꯁꯦ ꯃꯥꯒꯤꯁꯨ ꯑꯋꯥꯠꯄ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯈꯜꯂꯤ꯫ ꯃꯗꯨ ꯍꯥꯡꯇꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯑꯗꯨꯕꯨ ꯀꯣꯅꯨꯡꯒꯤ ꯏꯄꯨꯃꯥꯏꯕ ꯐꯥꯎꯕ ꯁꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯑꯩꯅꯕꯨ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ? ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯈꯥꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯏꯆꯤꯛ ꯆꯤꯛꯏ ꯃꯐꯝꯗꯨ, ꯊꯥꯕꯜꯅ ꯃꯔꯣꯜ ꯑꯃ ꯐꯕꯅꯤ꯫ ꯄꯥꯊꯤ ꯀꯣꯝꯊꯤ ꯑꯣꯏꯅ ꯇꯧꯕ ꯃꯐꯝꯅꯤ꯫ ꯁꯣꯝꯗ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯗꯤ ꯉꯁꯥꯏꯗꯒꯤ ꯈꯥꯕꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤꯕ ꯑꯣꯏꯔꯤ꯫ ꯅꯨꯄꯥ, ꯅꯪꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯉꯁꯥꯏ ꯅꯪꯅ ꯀꯣꯅꯨꯡꯗ ꯂꯩꯔꯤꯉꯩꯗꯒꯤ
ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯈꯜꯂꯤꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯗꯨꯅ ꯅꯪꯁꯦ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ ꯃꯤ ꯑꯃꯗꯤ ꯃꯥꯜꯂꯤ. ꯅꯪꯒꯤ ꯅꯁꯛꯁꯦ ꯎꯕꯗ ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ. ꯋꯥꯡ ꯆꯥꯎꯔꯗꯅ ꯁꯥꯋꯣꯡ ꯁꯕꯥꯟ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯐꯤꯖꯣꯜ ꯑꯁꯤꯒ ꯀꯌꯥꯗ ꯅꯤꯡꯊꯤꯖꯔꯤꯕ. ꯏꯁ ꯀꯌꯥꯗ ꯆꯝꯅ ꯈꯜꯂꯤꯕ ꯋꯥꯈꯜꯅꯣ. ꯑꯁꯨꯝꯅ ꯈꯥꯕꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯗꯨꯗꯗꯤ ꯕꯨꯠ ꯑꯃ ꯑꯣꯏꯕꯒꯤ ꯑꯀꯤꯕ ꯁꯛꯇꯝ ꯎꯠꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯏ. ꯏꯁꯤꯡꯗ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯏꯔꯣꯏꯗꯨꯅ ꯑꯗꯨꯝ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ. ꯈꯥꯕꯁꯨ ꯃꯗꯨꯕꯨ ꯈꯪꯎ ꯎꯔꯛꯏ. ꯑꯦ ꯕꯨꯠ ꯍꯥꯏꯗꯨꯔꯣ ꯁꯤꯕꯣ? ꯑꯥꯗ ꯅꯨꯄꯤ ꯃꯥꯟꯕ ꯑꯃ ꯏꯁꯤꯡꯗ ꯂꯩꯔꯤꯁꯦ ꯏꯔꯥꯛꯅꯔꯤꯔꯣ ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣꯅꯦ? ꯍꯦꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯒꯦ. ꯑꯁꯨꯝꯅ ꯈꯥꯕꯅ ꯂꯥꯞꯇꯛꯅ ꯏꯆꯜ ꯏꯕꯦꯝꯃ, ꯀꯩꯅꯣ ꯍꯧꯖꯤꯛꯄꯨ ꯏꯁꯤꯡ ꯑꯗꯨꯗ ꯏꯔꯣꯏꯕꯤꯔꯤꯗꯨꯕꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ. ꯑꯩ ꯅꯪꯒꯤ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯒꯦ. ꯀꯥꯈꯠꯄ ꯉꯝꯗ꯭ꯔꯕꯔꯣ? ꯂꯥꯛꯑꯣ ꯑꯩ ꯆꯤꯡꯈꯠꯄꯤꯒꯦ. ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯄꯤꯗꯨꯅ ꯆꯤꯡꯈꯠꯄꯤꯌꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯕ ꯈꯨꯠꯇꯨ ꯄꯤꯔꯛꯏ. ꯂꯩꯁꯥꯕꯤ ꯃꯆꯥꯅꯤ ꯅꯣꯛꯐꯦꯠ ꯑꯗꯨꯝ ꯇꯧꯗꯨꯅ ꯈꯥꯕꯗ ꯌꯦꯡꯗꯨꯅ ꯂꯩ. ꯈꯥꯕꯁꯨ ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯗꯦ. ꯋꯥꯈꯜꯗ ꯈꯜꯂꯤ. ꯁꯤꯔꯣ ꯕꯨꯠ ꯍꯥꯏꯁꯤꯕꯣ? ꯑꯁ ꯑꯃꯨꯛꯇꯁꯨ ꯊꯦꯡꯅꯗ꯭ꯔꯤ. ꯑꯩꯗꯤ ꯃꯁꯛꯁꯨ ꯈꯪꯗꯦꯅꯦ. ꯅꯠꯇꯦ, ꯅꯍꯥꯟ ꯃꯈꯩ ꯃꯤꯌꯥꯝꯗꯨꯅ ꯇꯝꯕ ꯄꯥꯎꯗꯗꯤ ꯃꯃꯥꯏꯗꯨ ꯎꯗꯦ. ꯃꯁꯛ ꯐꯖꯅ ꯎꯕ ꯐꯪꯗꯦ ꯍꯥꯏꯕꯅꯤ. ꯑꯗꯨꯒ ꯃꯁꯛ ꯎꯕ ꯈꯔꯅ ꯍꯥꯏꯕꯗꯅ ꯃꯁꯛꯇꯣ ꯌꯥꯝꯅ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯑꯣꯏ. ꯃꯌꯥꯒꯗꯨ ꯏꯁꯥꯡ ꯁꯥꯡ. ꯏꯁꯤꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯕꯁꯨ ꯃꯁꯝ ꯃꯅꯥꯗ ꯏꯐꯥ ꯐꯥꯏ. ꯇꯞ ꯅꯞꯁꯤꯟꯗꯦ ꯍꯥꯏꯕꯅꯤ. ꯑꯁꯨꯝꯅ ꯁꯨꯝ ꯈꯜꯂꯝꯕꯗꯒꯤ ꯈꯥꯕꯅ ꯍꯥꯏꯔꯛꯏ ꯇꯞꯅ. ꯏꯆꯜ, ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯇꯣꯝꯇ ꯃꯐꯝꯁꯤꯗ? ꯅꯠꯇꯦ, ꯅꯪꯒꯤꯁꯤꯕꯨ ꯏꯟ ꯁꯣꯟꯕꯗ ꯏꯁꯤꯡꯗ ꯇꯥꯁꯤꯜꯂꯤꯔꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩ ꯊꯤꯟꯕꯤꯔꯝꯃꯒꯦ. ꯅꯨꯄꯤꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯁ꯭ꯋꯥꯏꯁꯤꯕꯨ ꯚꯨꯠ ꯊꯣꯛꯑꯦ ꯍꯥꯏꯕ꯭ꯔꯅꯦ? ꯀꯩꯝ ꯀꯤꯕꯤꯗꯦꯗ. ꯑꯦ ꯀꯩꯒꯤꯅꯣꯅꯦ ꯀꯤꯗꯦ ꯍꯥꯏꯁꯤꯅ? ꯅꯠꯇꯦ, ꯑꯩꯒꯤꯁꯦ ꯈꯪꯗꯕꯒꯤ ꯍꯪꯕꯅꯤ. ꯃꯐꯝꯁꯤꯕꯨ ꯑꯣꯟꯅꯔꯖꯥꯠꯂꯣ? ꯅꯨꯄꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯗꯣ ꯏꯕꯨꯡꯅ ꯃꯐꯝꯁꯤꯗ ꯂꯥꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯁꯨ ꯅꯇꯣꯝꯇ? ꯚꯨꯠ ꯊꯣꯛꯑꯦ ꯍꯥꯏ. ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯒꯦꯅ ꯂꯥꯛꯄꯅꯤ. ꯄꯨꯟꯁꯤꯗ ꯑꯍꯥꯟꯕꯅꯤ ꯃꯤꯅ ꯚꯨꯠ ꯊꯣꯛꯑꯦ, ꯚꯨꯠ ꯐꯥꯅꯕ, ꯑꯗꯨꯒ ꯏꯕꯨꯡꯗꯤ ꯚꯨꯠꯀ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯦ ꯍꯥꯏꯁꯤꯕꯨ ꯀꯔꯤ ꯋꯥꯔꯤꯅꯣ? ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯣꯡꯉꯥꯟꯈ꯭ꯔꯅꯤ. ꯁꯦ ꯀꯩ ꯋꯥꯔꯤꯅꯣꯕ ꯁꯥꯔꯛꯑꯣ. ꯃꯌꯥꯝꯅ ꯚꯨꯠ ꯚꯨꯠ ꯍꯥꯏꯅꯔꯤꯗꯣ ꯑꯩꯅꯤ. ꯀꯔꯤ ꯋꯥꯔꯤ ꯁꯥꯗꯣꯏꯅꯣ? ꯀꯨꯏꯔꯦꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯋꯥꯔꯤ ꯁꯥꯗꯕ. ꯃꯐꯝꯁꯤꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯇꯣꯝꯇꯅꯦ ꯑꯗꯨꯝ ꯂꯩꯔꯛꯏꯁꯦ. ꯈꯥꯕ ꯍꯟꯗꯛꯇꯤ ꯍꯥꯏꯐꯦꯠ ꯅꯣꯛꯂꯛꯏ. ꯀꯌꯥꯗ ꯃꯉꯥꯎ ꯊꯤꯔꯤꯅꯣ ꯌꯦꯡꯉꯨꯅꯦ. ꯌꯥꯔꯦ ꯌꯥꯔꯦ ꯂꯥꯛꯑꯣ, ꯅꯌꯨꯝꯗ ꯊꯤꯟꯕꯤꯔꯒꯦ. ꯑꯩ ꯃꯇꯝ ꯌꯥꯝꯅ ꯃꯥꯡꯍꯟꯕ ꯌꯥꯗꯦ. ꯏꯁ ꯀꯌꯥꯗ ꯆꯤꯡ ꯂꯦꯝꯂꯤꯕꯅꯣ ꯅꯣꯛꯂꯛꯄ ꯉꯥꯡꯂꯛꯄꯗ. ꯑꯁ ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦꯗ. ꯈꯥꯕꯅ ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯖꯗꯕ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯁꯠ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯏꯁꯤꯡ ꯏꯄꯥꯛ ꯑꯗꯣꯝꯗ ꯁꯨꯝ ꯆꯠꯈ꯭ꯔꯦ. ꯑꯗꯨꯒꯗꯤ ꯂꯨꯞꯄꯒꯤ ꯃꯍꯨꯠꯇ ꯏꯁꯤꯡ ꯏꯌꯥ ꯌꯧꯅ ꯑꯗꯨꯃꯛ ꯏꯄꯥꯛ ꯃꯊꯛ ꯑꯗꯨꯗ ꯂꯩꯀꯪꯗ ꯆꯠꯄꯒꯨꯝꯅ ꯆꯠꯂꯛꯂꯝꯃꯤ. ꯂꯥꯏꯖ ꯏꯁꯤꯡꯗ ꯀꯕꯣꯀꯪ ꯃꯅꯥꯅ ꯌꯥꯡ ꯌꯥꯡꯅ ꯇꯥꯎꯕꯒꯨꯝꯅ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ. ꯈꯥꯕ ꯏꯉꯛ ꯉꯛꯏ. ꯏꯁ ꯑꯩꯒꯤꯁꯤ ꯃꯪꯗꯤ ꯅꯠꯇꯦꯀꯣ? ꯀꯩꯅꯣ ꯚꯨꯠ ꯊꯣꯛꯄ ꯃꯐꯝꯅꯤ ꯍꯥꯏꯔꯒ ꯂꯥꯏꯔꯦꯝꯕꯤꯔꯣ ꯊꯦꯡꯅꯔꯤꯁꯤꯕꯣ? ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨ ꯈꯥꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯒ ꯇꯞꯅ ꯋꯥꯔꯤ ꯍꯧꯗꯣꯔꯛꯂꯝꯃꯤ. ꯑꯩꯒꯤ ꯃꯤꯡ ꯊꯣꯏꯕꯤꯁꯅꯥ. ꯏꯃꯥꯅ ꯏꯄꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯊꯣꯟꯕꯤꯕ ꯃꯤꯡꯅꯤ. ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯚꯨꯠ ꯑꯣꯏꯔꯛꯄꯗ ꯏꯕꯨꯡꯒꯨꯝꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯊꯦꯡꯅꯔꯛꯇ꯭ꯔꯤ. ꯈꯥꯕ ꯉꯛꯇꯛ ꯇꯧꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯃꯤꯅꯗꯤ ꯚꯨꯠꯁꯦ ꯃꯁꯛ ꯌꯥꯝ ꯊꯤ ꯍꯥꯏ, ꯑꯗꯨꯒ ꯅꯪꯗꯤ ꯅꯁꯛ ꯊꯤꯗꯦ. ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯁꯛ ꯊꯤꯅ ꯎꯠꯂꯤꯕ, ꯑꯩꯅ ꯀꯤꯍꯜꯂꯤꯕ ꯃꯤꯁꯤꯡꯗꯣ ꯑꯩꯅ ꯁꯥꯎꯅꯤꯡꯕꯒꯤꯅꯤ. ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯃꯑꯣꯡꯗ ꯋꯥ ꯉꯥꯡꯕꯒꯤꯅꯤ. ꯑꯦ ꯀꯩꯅꯣꯅꯦ, ꯚꯨꯠꯅꯤ ꯀꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯎꯁꯤꯠ ꯊꯑꯣꯏꯗꯕꯁꯨ ꯑꯃꯨꯛ ꯇꯧꯔꯤꯕ? ꯂꯣꯏꯔꯦꯍꯦ. ꯑꯩꯅꯗꯤ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅꯅ ꯍꯤꯡꯈꯤ. ꯏꯃꯥ ꯏꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ. ꯑꯄꯤꯛꯄ ꯏꯄ꯭ꯋꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯍꯤꯡꯂꯛꯈꯤꯕꯅꯤ. ꯆꯔꯥ ꯍꯦꯟꯈꯤꯕ ꯅꯨꯃꯤꯠꯅ ꯀꯌా ꯑꯃꯅꯤ. ꯃꯤꯒꯤ ꯁꯤꯂꯪꯕ ꯋꯥꯅ ꯆꯠꯂꯨꯔꯒ ꯆꯔꯥ ꯅꯥꯝꯃꯇ ꯆꯥꯔꯛꯈꯤꯕꯅ ꯀꯌꯥ ꯑꯃꯅꯤ. ꯍꯣꯏ, ꯑꯩꯒꯤ ꯏꯄꯥꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯂꯩꯔꯕꯁꯨ ꯃꯈꯣꯏꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯍꯣꯠꯅꯕꯗ ꯀꯅꯥꯒꯤꯁꯨ ꯍꯟꯅ ꯌꯦꯡꯕ ꯉꯝꯗꯦ. ꯑꯩ ꯆꯔꯥ ꯍꯦꯜꯂꯕꯁꯨ ꯏꯄ꯭ꯋꯥ ꯑꯅꯤ ꯑꯗꯨꯅ
mabuk thana chajabaduni aina pamjaba. Numito nong yamna mangi. Pumam mami. Khulgi miyoi ayamba nupi angang mayam ama nga phaba yamna chani. Aisu chak puk thana chadaba numit masing yam silakpa aduna maram oiraga. In sonba laki. Nong mangbaga oire lemlei nga so aduki matik irang hauki. Numito matamdi yamna ngalibani nungthilni. Adubu nong na maram oiraga numit tabagumna mamki. Numito ay nga aduki matik phaki. Punsida aduk yamba nong matasu phadri. Chawkraba tunggol adu pik thanki. Maduda chandaduna aigi inapida phawa yomki. Adubu aingondagi khara laptakna leiba ine indon sing adudi nga kaya phadaba zani. Aisu haibadi nate anganga oire aduk laibuk phabagi phajabani. Ekhoina insoliba mafam ado mayaida khonglabi macha ama leiraga nakan nakanda ising ngaktani. Tu asomda yengbiyo. Akonbagi chingkhalakpa indo otoknusu lungkre. Karibu yawbano haina uba phangdring. Khara chingkhalaga ingi thawridu tatlaga wangwagi isinglomda otokna lapna takre. Aina fanakana aibu amuktang chingkhatbiyo haizabada kananasu hanna yengbirakte. Aina siriba matamdadi kona khanglak makhoidi aigi lemlei nga mayam aduda ontokna yamna kalaktuna leiramne. Aduna maram oiraga aibu inthokduna thambiramne. Aise iroibadi haibani. Adubu numit aduda ai khongkhut pumnamak phasinbagum tawki. Taibang miyoiba ine indon aduk yamna leiraga aina kayada thamoi chakna siba. Apikpa ipa ani madugi khanbada ai thawaise kayam waki. Aduk minungsi leitaba. Madunadi mafam asidagi lemlei nga amatasu aina phahalmi. Aigi thawai asina makhoibu adum tamnagani. Aidi sibasu kuidri tamnakhini. Makhoibu ki hangadaba yamna wali. Khabana amuk hanglai. Adudi nangi upa ani dudi kanaga leiriba. Thabisana mamita mapi ira cheladuna khumlai. Pikna ule nangjaraba upa ani do. Ngasidi maraibak phakre. Phasan makhoina nungaina lekhibaduni mache aina benjaba. Imagi mapamlunggi mamton thokpa amana macha sakna yokre. Yamna nungaina leikre. Khaba ngai hak tumina leiraga hairai. Ado nangbu sida nathanda leirisi kidabra. Ahanbadadi yamna kirami. Yamna sukapi itomta. Ado hauzikti kidreda. Magi awaba wari sing aduda khaba nungai tramali wari thaidorai. Ihe aina hange khanba amale. Karigino nang aingondadi akibagi saktam utte. Aidi maibasu nate mantra laiwa amata sukhangbasu nate. Ngarangi konungi amaibadudi nangna phui hai karigino. Adugi hanubada miyam usite matung manaw amuk hana lakhangano. Madi aina adum phuni. Arakpa khudingi aina adum phuni. Madi ne miyam usite ba. Kaidoge haise. Yam hena fatabadi oidabadaine. Is migi mabuk manungda leibabu hekta khangba ngambode. Aidi ne lai oirabanina khangi. Mana konungdagi lakpa matamda mana khalakiba wakal adunani aina mabu phurisi. Ai in sonbadane aina sizinaba paurase sinane mayanglinduda santhabani. Kaisu leitaba magumbi ama loishinbadi irai lai kainaga kanadabada tamnarini kaina pharidana ado hujikti ayona heraga leiridana khaba no fe tawraga amu aduga in sonbalakpa mijamsing aduna karigi ki haliba. Thoibisana waraubaga saubaga pullaga hairai. Aise sirabani. Asibagi thawai haibaduni. Laiwairaba si phawbada makhoina aibu usite. Nungshide aibu thina ngang. Laiwai khraba apokpa apokpi phawba pallaga ngang. Warak watemdaba machani. In sonba haitrabadi karigi solibano. Mana mathau leitana siraga nga phabada khwaidagi nga yamna phaba mafamse tamna sali. Nate aisu miyoiba oiramlibani. Ahingba thawai kananabu siningadage. Makhoina wakhal tadriba phawbadi tamnakhini. Moina tamnabado thengnaroi hairagadi mafam asida lakjaroidabani. Mafam sida lakpa mi khutingmak aina tamnaroi. Mathamoi sengna kina nolukna lakjaba arai leita thiba lakpa midadi ai kaisu tawroi. Adudi ai iningthauda soidana pau tamgi. Aduga amu sagolan mithaduna pau haihange. Tamganuda
ꯑꯩꯒꯨꯝꯕꯤ ꯀꯩꯁꯨ ꯂꯩꯇꯕꯤ ꯑꯃꯅ ꯑꯗꯣꯝꯒꯨꯝꯕ ꯃꯃꯜ ꯌꯥꯝꯂꯕ ꯑꯃꯗ ꯄꯥꯈꯣꯟ ꯁꯤꯕꯒꯤ ꯏꯊꯤꯛꯁꯨ ꯂꯩꯖꯗꯦ꯫ ꯑꯦ ꯀꯗꯥꯏꯗꯒꯤꯅꯣꯗ ꯑꯩꯗꯤ ꯃꯤꯆꯝꯅꯤ ꯏꯆꯜꯗꯤ ꯂꯥꯏ ꯑꯣꯏꯔꯕꯅꯤ ꯊꯥꯛ ꯌꯥꯝꯅ ꯈꯦꯠꯅꯩꯗ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯈꯥꯕꯅ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦ ꯏꯅꯤꯡꯊꯧꯗꯣ ꯄꯥꯎ ꯇꯥꯅꯤꯡꯕꯅ ꯂꯩꯇꯥꯔꯝꯂꯔꯣꯏ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯦ꯫ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏꯔꯛꯄꯁꯤꯗ ꯊꯣꯏꯕꯤ ꯁꯅꯥꯗꯣ ꯍꯔꯥꯎꯅ ꯅꯣꯛꯂꯛꯏ꯫ ꯂꯥꯛꯑꯣ꯫ ꯈꯥꯕ ꯃꯇꯣꯝꯇ ꯑꯃꯨꯛꯁꯨ ꯈꯟꯖꯩ꯫ ꯑꯦ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯍꯌꯦꯡ ꯂꯥꯛꯀꯦ ꯍꯥꯏꯗꯣꯛꯎꯔꯤꯁꯤꯅ? ꯏꯅꯤꯡꯊꯧꯅ ꯑꯇꯣꯞꯄ ꯁꯤꯟꯊꯥ ꯄꯤꯁꯤꯜꯂꯛꯂꯕꯗꯤ ꯏꯆꯣꯞ ꯆꯣꯞꯇꯅ ꯑꯃꯨꯛ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯣꯏꯅ ꯀꯥꯏꯅꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯀꯣꯅꯨꯡ ꯇꯝꯅ ꯄ꯭ꯔꯞ ꯍꯜꯂꯛꯑꯦ ꯈꯥꯕ꯫ ꯃꯇꯣꯝꯇ ꯅꯣꯛꯐꯦꯠꯄꯨ ꯇꯧꯏ꯫ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯁꯦ ꯂꯥꯟꯐꯝꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩꯔꯛꯂꯕꯅꯤ꯫ ꯀꯣꯅꯨꯡꯗ ꯂꯥꯛꯂꯕꯁꯨ ꯂꯥꯟꯃꯤ ꯃꯔꯛꯇ ꯇꯦꯟ ꯃꯔꯛꯇ꯫ ꯉꯁꯤꯒꯤꯁꯤꯅ ꯚꯨꯠ ꯎꯅꯕ ꯆꯠꯄꯒꯤ ꯏꯁꯥꯗ ꯇꯨꯖꯨꯡꯕꯁꯨ ꯑꯝꯇ ꯄꯣꯛꯇꯦ꯫ ꯊꯋꯥꯏꯒꯤ ꯃꯕꯦꯝꯃ ꯏꯁꯥꯅ ꯎꯅꯕꯗꯧꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤꯕ ꯃꯑꯣꯡꯅꯤ꯫ ꯑꯇꯣꯞꯄ ꯂꯥꯟꯃꯤꯁꯤꯡꯅ ꯃꯥꯒꯤ ꯃꯁꯥꯅ ꯑꯣꯏꯕꯤꯁꯤꯡꯒ ꯅꯨꯡꯁꯤ ꯆꯤꯂꯣꯛꯅꯕꯗ ꯀꯌꯥꯗ ꯍꯔꯥꯎꯖꯕ꯫ ꯑꯩꯅ ꯈꯟꯈꯤꯕꯅꯤ ꯀꯔꯤ ꯋꯥꯔꯤꯗꯕꯨ ꯅꯨꯡꯉꯥꯏꯔꯤꯅꯣ ꯍꯥꯏꯗꯅ꯫ ꯈꯪꯗ꯭ꯔꯦꯗ ꯅꯣꯡꯗꯝꯕ ꯍꯌꯦꯡꯁꯨ ꯆꯠꯀꯦ꯫ ꯑꯁ ꯂꯣꯏꯔꯦꯅꯦ ꯉꯁꯤ ꯆꯠꯂꯤꯕꯁꯤꯁꯨ ꯍꯜꯂꯛꯏꯅꯤꯅꯦ ꯀꯣꯅꯨꯡ ꯐꯥꯎꯕ ꯌꯧꯗ꯭ꯔꯤ꯫ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯉꯥꯏꯒꯗꯧꯔꯤꯕꯁꯦ ꯋꯥꯒꯗꯧꯔꯤꯗ꯫ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯥꯛꯄꯗ ꯀꯣꯅꯨꯡ ꯌꯧꯁꯤꯜꯂꯛꯄ ꯈꯪꯍꯧꯗꯦ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯏꯁꯤꯡ ꯆꯥꯏꯕꯗꯤ ꯈꯥꯕꯅ ꯀꯨꯏꯅ ꯍꯜꯂꯛꯃꯟꯗꯕ ꯑꯗꯨꯗ ꯂꯩꯕ ꯌꯥꯗ꯭ꯔꯗꯨꯅ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡꯗ ꯂꯩꯔꯝꯃꯤ꯫ ꯃꯅꯥꯛꯇ ꯂꯥꯟꯃꯤꯁꯤꯡꯅ ꯎꯆꯥꯟꯒꯤ ꯃꯩꯔꯥ ꯄꯥꯏꯗꯨꯅ꯫ ꯈꯥꯕ ꯃꯇꯣꯝꯇ ꯅꯣꯛꯐꯦꯠ ꯇꯧꯔꯝꯕꯗꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯏꯁꯤꯡ ꯆꯥꯏꯕ ꯂꯤꯡꯖꯦꯜ ꯈꯥꯕꯕꯨ ꯎꯕꯗ ꯀꯣꯛꯊꯛꯇꯒꯤ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯊꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯆꯥ ꯁꯛꯅ ꯌꯣꯛꯆꯔꯛꯄꯅꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯅ ꯈꯟꯖꯩ꯫ ꯂꯩꯃꯁꯨ ꯌꯥꯎꯔꯤ ꯉꯥꯏꯔꯤꯕ ꯑꯗꯨꯗ꯫ ꯈꯥꯕꯗꯨ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯈꯣꯡ ꯅꯥꯝꯃꯗꯤ ꯃꯥꯂꯦꯝ ꯂꯩꯗ ꯐꯥꯎ ꯇꯥꯕꯨ ꯇꯥꯗ꯭ꯔꯤ꯫ ꯅꯤꯡꯊꯧ ꯏꯁꯤꯡ ꯆꯥꯏꯕꯅ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯈꯥꯕ ꯀꯝꯗꯧꯔꯦ? ꯅꯠꯇꯦ ꯑꯃꯨꯛꯇ ꯄꯥꯎꯗꯨ ꯁꯠ ꯇꯝꯃꯨꯅꯦ ꯅꯪꯕꯣ꯫ ꯈꯥꯕꯅ ꯈꯨꯝꯗ꯭ꯔꯤꯉꯩꯗ ꯂꯩ ꯃꯌꯥꯏ ꯄꯨꯕꯤꯅ ꯍꯩꯃꯥ ꯏꯅꯤꯡꯊꯧ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯈꯣ ꯀꯩꯗꯧꯕꯒꯦ? ꯁꯅꯊꯣꯡꯁꯤꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯔꯗ꯭ꯔꯣ? ꯁꯒꯣꯜꯗꯒꯤ ꯐꯥꯎꯕ ꯀꯨꯝꯕ ꯂꯣꯏꯗ꯭ꯔꯤ ꯏꯆꯥꯁꯦ꯫ ꯂꯩ ꯃꯌꯥꯏ ꯄꯨꯕꯤꯅ ꯈꯥꯕꯕꯨ ꯅꯨꯡꯁꯤꯅ ꯏꯆꯥ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯀꯧꯖꯕꯅꯤ ꯅꯤꯡꯊꯧ ꯏꯁꯤꯡ ꯆꯥꯏꯕꯅ꯫ ꯈꯪꯅꯤꯡꯃꯟꯗꯅ ꯇꯧꯔꯤꯕꯅꯤꯅꯦ ꯂꯩꯃ꯫ ꯈꯥꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯣꯏ ꯅꯤꯡꯊꯧ ꯍꯥꯏꯖꯔꯒꯦ꯫ ꯏꯍꯦ ꯂꯥꯛꯑꯣ ꯑꯃꯨꯛꯇ ꯁꯅꯊꯣꯡ ꯑꯗꯣ ꯂꯥꯟꯁꯤꯜꯂꯛꯈꯣꯁꯦ꯫ ꯉꯥꯏꯍꯥꯛꯇ ꯋꯥꯈꯜ ꯂꯩꯇꯥꯅ ꯂꯩꯔꯒ ꯋꯥꯔꯤ ꯁꯥꯕꯅ ꯐꯩꯅꯦ꯫ ꯂꯥꯟ ꯆꯠꯄꯅ ꯈꯔ ꯐꯩꯌꯦ ꯁꯤꯗꯤꯅꯦ ꯕꯨꯠ ꯊꯋꯥꯏꯒꯤ ꯃꯅꯥꯛꯇ ꯆꯠꯄꯅꯤ꯫ ꯂꯥꯛꯑꯣ ꯆꯪꯉꯛꯎ ꯂꯥꯛꯑꯣ ꯑꯃꯨꯛꯇ ꯅꯦꯅ ꯇꯥꯅꯅꯦ ꯄꯥꯈꯠꯄ ꯊꯣꯀꯠꯄ ꯑꯃꯠꯇ ꯌꯥꯎꯗꯅ꯫ ꯑꯁꯨꯝꯅ ꯂꯩꯃꯌꯥꯏ ꯄꯨꯕꯤꯅ ꯈꯥꯕꯕꯨ ꯃꯆꯥꯒꯨꯝꯅ ꯂꯣꯏꯅꯕꯤꯕ ꯑꯁꯤꯗ ꯈꯥꯕꯒꯤ ꯃꯕꯨꯛꯅꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯔꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨ ꯄꯨꯂꯞ ꯆꯪꯂꯛꯂꯕ ꯃꯇꯨꯡꯗ ꯈꯥꯕꯅ ꯂꯩꯃ ꯅꯤꯡꯊꯧꯗ ꯄꯥꯎ ꯇꯝꯕ ꯍꯧꯔꯛꯏ꯫ ꯏꯅꯤꯡꯊꯧ ꯏꯃꯥ ꯏꯕꯦꯝꯃ ꯇꯥꯏꯕꯪ ꯃꯄꯨꯅ ꯆꯥꯟꯕꯤꯕꯗꯒꯤ ꯍꯥꯏꯖꯔꯒꯦ ꯉꯁꯤꯒꯤ ꯅꯅꯥꯏꯒꯤ ꯈꯣꯡꯆꯠ ꯑꯁꯦ ꯊꯣꯏꯗꯣꯛꯄ ꯑꯁꯣꯏ ꯑꯉꯥꯝꯗꯤ ꯌꯥꯎꯔꯛꯇ꯭ꯔꯤ꯫ ꯑꯩꯗꯤ ꯌꯥꯝꯅ ꯍꯦꯟꯅ ꯍꯩꯕ ꯃꯥꯏꯕꯁꯨ ꯃꯐꯝꯗ ꯇꯁꯦꯡꯅ ꯕꯨꯠ ꯊꯣꯛꯄ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯄꯨꯗꯨꯅ ꯆꯠꯆꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯕꯨꯠ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯗꯤ ꯃꯇꯝ ꯈꯔꯗꯤ ꯃꯍꯥꯛꯇꯤ ꯑꯗꯨꯝ ꯇꯝꯅꯈꯤꯒꯅꯤ꯫ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯕꯨ ꯊꯤꯡꯕ ꯉꯝꯂꯣꯏ꯫ ꯃꯥꯗꯤ ꯁꯤꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯇꯝꯅꯈꯤꯒꯅꯤ ꯍꯥꯏꯔꯛꯏ꯫ ꯏꯁ ꯑꯣꯟꯊꯣꯛꯄꯅꯤꯗ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯔꯣ? ꯅꯨꯄꯤ ꯃꯆꯥꯒꯤ ꯊꯋꯥꯏꯁꯦ ꯌꯥꯝꯅ ꯁꯥꯊꯤ ꯍꯥꯏꯅꯕꯗꯨ ꯑꯣꯟꯊꯣꯛꯅ ꯆꯨꯝꯃꯤꯗ꯫ ꯏꯅꯤꯡꯊꯧ ꯃꯥꯅ ꯍꯥꯏꯔꯛꯄꯗꯗꯤ ꯃꯇꯝ ꯈꯔꯗꯤ ꯃꯐꯝꯗꯨꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯠꯇ ꯏꯟ ꯁꯣꯟꯕ ꯆꯪꯗꯅ ꯃꯇꯝ ꯈꯔ ꯃꯍꯥꯛ ꯃꯐꯝꯗꯨꯗ ꯏꯪꯅ ꯆꯤꯛꯅ ꯃꯇꯣꯝꯇ ꯂꯩꯖꯒꯦ ꯍꯥꯏꯍꯧ꯫ ꯀꯔꯤꯒꯨꯝꯕ ꯏꯟ ꯆꯤꯡꯕ ꯂꯥꯛꯂꯒꯁꯨ ꯌꯥꯝꯅ ꯅꯣꯂꯨꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯥꯛꯄ ꯃꯤꯗꯗꯤ ꯃꯍꯥꯛꯅ ꯅꯣꯡꯃꯇ ꯇꯝꯅꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯈꯥꯕꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯩꯃ ꯅꯤꯡꯊꯧ ꯑꯃꯗꯤ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯗ ꯂꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯏꯁꯤꯡ ꯆꯥꯏꯕꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯗꯨꯗꯤ ꯃꯇꯝ ꯈꯔ ꯏꯟ ꯁꯣꯟꯕ ꯆꯠꯇꯅꯕ ꯌꯥꯊꯪ ꯄꯤꯕꯅ ꯐꯔꯅꯤ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯅꯪꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯅꯕ ꯅꯪꯁꯨ ꯃꯔꯛ ꯆꯠꯂꯨ꯫ ꯐꯝꯅꯥꯏꯕ ꯑꯃꯅ ꯏꯅꯤꯡꯊꯧ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯏꯟ ꯁꯣꯟꯕ ꯊꯣꯛꯂꯒꯅ
ꯏꯅꯤꯡꯊꯧ ꯑꯃꯨꯛ ꯀꯣꯛ ꯁꯥꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯈꯥꯕꯁꯦ ꯃꯇꯝ ꯈꯔ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯆꯠꯍꯟꯕꯅ ꯐꯒꯗ꯭ꯔꯥ? ꯅꯤꯡꯊꯧꯗꯣ ꯍꯥꯏꯐꯦꯠ ꯌꯥꯅꯤꯡꯉꯤ꯫ ꯂꯩꯃꯌꯥꯏꯄꯨꯕꯤꯗꯤ ꯄꯥꯈꯠꯆꯩ꯫ ꯅꯤꯡꯊꯧꯅ ꯃꯗꯨ ꯌꯥꯏꯅꯦ, ꯐꯔꯦ ꯑꯗꯨꯝꯅ ꯇꯧꯔꯁꯤ꯫ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯈꯥꯕꯗꯤ ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒ꯭ꯔꯥ ꯇꯦꯛꯄꯒ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯈꯣꯌꯨꯝ ꯂꯥꯏꯅ ꯃꯥꯒꯤ ꯑꯋꯥꯕ ꯑꯄꯥꯝꯕ ꯎꯕꯤꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯊꯃꯣꯏꯅꯨꯡꯗ ꯀꯌꯥꯗꯤ ꯍꯔꯥꯎꯖꯔꯤꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯁꯨ ꯆꯠꯅꯈ꯭ꯔꯦ꯫ ꯂꯩꯃꯅ ꯅꯤꯡꯊꯧꯗ ꯁꯥꯎꯔꯞꯅ "ꯅꯨꯄꯥ, ꯅꯈꯣꯏꯅ ꯊꯧꯅꯥ ꯂꯩꯕ ꯄꯥꯝꯕꯁꯤꯗꯤ ꯊꯧꯅꯥ ꯂꯩ ꯇꯥꯛꯅꯅꯕ ꯍꯣꯠꯅꯕꯗ ꯊꯋꯥꯏꯒꯤꯗꯤ ꯈꯟꯗ꯭ꯔꯦ꯫ ꯃꯔꯛ ꯃꯔꯛꯇ ꯆꯠꯂꯕꯁꯨ ꯌꯥꯕꯗꯨꯕꯨ ꯅꯠꯇꯦ, ꯇꯝꯅꯕ ꯃꯐꯝꯗꯨꯗ ꯑꯗꯨꯁꯨ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯆꯠꯄ ꯍꯥꯏꯁꯤꯕꯨ ꯀꯔꯤꯅꯣꯕ?" ꯈꯥꯕꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯏꯃꯥ ꯏꯕꯦꯝꯃꯅꯕꯨꯗꯤ ꯄꯥꯈꯠꯇꯅ ꯇꯥꯛꯄꯤꯔꯤꯕ, ꯑꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯀꯩꯁꯨ ꯀꯤꯗꯦ, ꯃꯁꯛꯀ ꯐꯖꯈ꯭ꯔꯖꯥꯠꯅꯤ." ꯂꯩꯃ ꯅꯤꯡꯊꯧ ꯑꯅꯤꯗꯨꯅ "ꯍꯥ?" ꯑꯁꯨꯝꯅ ꯊꯣꯛꯍꯦ ꯍꯥꯏꯗꯣꯛꯂꯣꯏ ꯈꯥꯕꯗꯣ, ꯑꯗꯨꯒ ꯑꯃꯨꯛ ꯏꯀꯥꯏꯔꯞ ꯇꯧꯅ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯂꯩꯃ ꯅꯤꯡꯊꯧ ꯑꯅꯤꯗꯨꯗꯤ ꯏꯪꯉꯛꯅ ꯂꯩꯍꯧꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ꯫ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯈꯥꯕꯅ ꯉꯔꯥꯡ ꯕꯨꯠꯀꯤ ꯃꯐꯝꯗ ꯆꯠꯂꯨꯏ ꯍꯥꯏꯕ ꯑꯗꯨ ꯃꯥꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯇꯣꯝꯇ ꯏꯀꯥꯏꯕ ꯑꯃ ꯐꯥꯎꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯀꯔꯤ? ꯑꯁꯨꯛ ꯀꯨꯏꯅ ꯃꯥꯏꯕ ꯑꯣꯏꯔꯛꯂꯕ ꯕꯨꯠ ꯄ꯭ꯔꯦꯠꯇꯒꯤ ꯍꯦꯟꯗꯣꯛꯇꯅ ꯍꯤꯡꯆꯥꯕꯤ ꯈꯣꯌꯨꯝ ꯂꯥꯏ ꯀꯌꯥ ꯑꯃꯕꯨ ꯂꯩꯇꯥꯏꯅꯈ꯭ꯔꯕ ꯃꯥꯏꯕ ꯑꯩꯕꯨꯅ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯕꯨꯠ ꯅꯨꯄꯤ ꯃꯆꯥ ꯅꯪꯅ ꯃꯥꯏꯊꯤꯕ ꯄꯤꯕ, ꯑꯗꯨꯒ ꯃꯥꯏꯕꯁꯨ ꯅꯠꯇꯕ ꯂꯥꯟꯃꯤ ꯃꯥꯅ ꯆꯠꯂꯒꯅ ꯀꯔꯤꯁꯨ ꯇꯧꯔꯛꯇꯕ? ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯍꯅꯨꯊꯪꯁꯤꯗ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯒꯗꯧꯔꯤꯗ꯫ ꯇꯟꯖꯥꯗꯨꯗ ꯃꯥꯏꯕꯒꯤ ꯂꯣꯏꯅꯕꯤ ꯏꯕꯦꯆꯥꯎꯕꯤꯗꯨ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯋꯥ ꯉꯥꯡꯂꯦ꯫ ꯏꯆꯝ ꯆꯝꯖꯕꯤ ꯏꯕꯦꯆꯥꯎꯕꯤꯅꯤ, ꯂꯧꯊꯨꯞ ꯂꯀꯣꯏ ꯂꯩꯇꯕꯤꯅꯤ꯫ "ꯑꯁ ꯅꯨꯄꯥ, ꯉꯔꯥꯡꯗꯤꯅꯦ ꯈꯥꯕꯅ ꯆꯠꯄꯗꯣ ꯀꯩꯝꯇ ꯇꯧꯔꯛꯇ ꯃꯥꯜꯂꯦ꯫ ꯐꯔꯦ, ꯑꯩꯗꯤ ꯕꯨꯠꯇꯨꯅ ꯑꯃꯨꯛ ꯐꯨꯕꯤꯔꯛꯀꯗ꯭ꯔꯥꯅ ꯄꯥꯈꯠꯄꯅꯤ꯫ ꯑꯗꯣ ꯍꯛꯆꯥꯡꯗꯨ ꯈꯔꯗꯤ ꯐꯔꯕ ꯅꯠꯇ꯭ꯔꯣ?" ꯃꯥꯏꯕ ꯏꯕꯣꯆꯧ ꯁꯥꯎꯔꯞꯅ "ꯍꯩ, ꯇꯥꯅꯤꯡꯗꯦ, ꯑꯁ꯭ꯋꯥꯏꯗ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯀꯩꯀꯥꯟꯗꯕꯗ ꯁꯣꯅꯨ ꯆꯨꯕꯤꯁꯤꯗꯤ ꯈꯥꯕꯗ ꯕꯨꯠꯅ ꯐꯨꯔꯛꯇꯕꯒꯤ ꯅꯪꯅ ꯍꯔꯥꯎꯔꯤꯕꯅꯤꯅꯦ ꯍꯥ? ꯍꯔꯥꯎꯔꯤꯅꯦꯕ?" ꯏꯕꯦꯆꯥꯎꯕꯤꯅ ꯏꯉꯛꯉꯛꯅ "ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦ ꯅꯨꯄꯥ, ꯑꯗꯨꯒꯤꯕꯨ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯣ? ꯐꯠꯇ꯭ꯔꯣ ꯐꯨꯕꯤꯔꯛꯇ꯭ꯔꯤꯕꯗꯣ?" ꯃꯥꯏꯕ ꯏꯕꯣꯆꯧꯅ ꯁꯥꯎꯅ "ꯍꯩ ꯁꯣꯅꯣ ꯆꯨꯕꯤ, ꯅꯪꯁꯦ ꯋꯥꯈꯜꯒ ꯀꯔꯤꯃꯇ ꯈꯟꯊꯗꯦꯅꯦ ꯍꯥ? ꯕꯨꯠ ꯄ꯭ꯔꯦꯠ ꯍꯤꯡꯆꯥꯕꯤ ꯃꯌꯥꯝ ꯑꯃ ꯂꯩꯇꯥꯏꯅꯔꯤꯕ ꯑꯩꯕꯨꯗꯤ ꯕꯨꯠꯇꯨꯅ ꯉꯝꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯈꯪꯅꯔꯦ, ꯀꯣꯅꯨꯡꯒꯤ ꯃꯥꯏꯕ ꯑꯍꯩꯕꯗꯣ ꯏꯟ ꯁꯣꯟꯕꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯐꯨꯔꯛꯏ꯫ ꯌꯥꯝ ꯊꯤꯅ ꯁꯣꯛꯑꯦ ꯍꯥꯏꯗꯅ ꯃꯁꯤꯗ ꯋꯥ ꯂꯥꯎꯅꯔꯤꯕ ꯑꯩꯒꯤ ꯃꯥꯏꯁꯤꯕꯨ ꯊꯝꯐꯝ ꯂꯩꯔꯤꯕ꯭ꯔꯣ? ꯍꯥ? ꯂꯩꯔꯤꯕ꯭ꯔꯕ? ꯑꯗꯨꯒ ꯃꯥꯏꯕꯁꯨ ꯅꯠꯇꯕ, ꯀꯩꯁꯨ ꯂꯩꯇꯕ ꯂꯥꯟꯃꯤ ꯃꯥꯅ ꯃꯁꯥꯗ ꯗꯥꯛꯐꯝ ꯑꯃ ꯐꯥꯎꯕ ꯂꯩꯇꯅ ꯍꯜꯂꯛꯄ ꯍꯥꯏꯕꯁꯤꯕꯨ ꯑꯩꯁꯦ ꯏꯀꯥꯏꯕ ꯅꯪꯕ ꯅꯠꯇ꯭ꯔꯣ?" ꯏꯕꯦꯆꯥꯎꯕꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯝꯂꯛꯏ꯫ "ꯍꯦꯔꯥ, ꯑꯗꯨꯒꯤ ꯋꯥ ꯑꯣꯏꯔꯦ꯫ ꯑꯗꯨꯗꯤꯅꯦ ꯃꯣꯏ ꯄꯥꯕꯨꯡꯅꯅꯦ ꯕꯨꯠꯇꯨꯅ ꯐꯨꯅꯤꯡꯕ ꯊꯕꯛ ꯇꯧꯔꯝꯒꯅꯤ, ꯑꯗꯨꯒꯤꯅꯤ ꯐꯨꯔꯤꯗꯣ꯫ ꯈꯥꯕꯅ ꯃꯔꯝ ꯃꯣꯛꯑꯝꯒꯅꯤ, ꯑꯗꯨꯅ ꯐꯨꯗ꯭ꯔꯤꯕ." ꯃꯥꯏꯕ ꯏꯕꯣꯆꯧ ꯁꯥꯎꯅ ꯐꯤ ꯀꯥꯝꯃꯤ꯫ "ꯅꯪꯗ ꯍꯥꯠꯂꯒꯦꯗ ꯅꯪ!" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯍꯤꯗꯥꯛꯐꯨ ꯑꯗꯨꯅ ꯏꯕꯦꯆꯥꯎꯕꯤꯗ ꯄꯥꯟꯅꯅꯕ ꯂꯪꯏ꯫ ꯏꯕꯦꯆꯥꯎꯕꯤꯁꯨ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯍꯦꯛꯇ ꯆꯦꯟꯈꯤ꯫ ꯄꯥꯟꯕꯗꯤ ꯄꯥꯜꯍꯧꯗ꯭ꯔꯦ꯫ ꯃꯥꯏꯕ ꯏꯕꯣꯆꯧ ꯃꯁꯥ ꯁꯣꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯨꯠ ꯑꯗꯨ ꯆꯨꯝꯕ ꯉꯝꯗ꯭ꯔꯦ꯫ ꯏꯕꯦꯆꯥꯎꯕꯤ ꯃꯇꯦꯛ ꯈꯔ ꯆꯦꯟꯊꯣꯛꯂꯒ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯁꯨꯗꯅ ꯃꯇꯣꯝꯇ ꯍꯥꯏꯖꯩ, "ꯏꯃꯥ ꯏꯕꯦꯝꯃ, ꯀꯔꯤꯅꯣꯅꯦ? ꯏꯁ, ꯃꯇꯥ ꯑꯃꯅꯤꯅꯦꯍꯦ! ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯄꯨꯔꯥ ꯃꯤꯔꯣꯜ ꯑꯃꯅꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯗꯤꯕꯀꯣ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯁꯤꯕꯨ ꯁꯤꯔꯝꯅꯤꯅꯦ." ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯑꯗꯨ ꯁꯨꯗꯕ ꯃꯈꯩ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯈꯔ ꯂꯥꯞꯅ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯂꯤꯡꯖꯦꯜ ꯈꯥꯕꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯉꯥꯏꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯣꯝꯇ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯟꯖꯩ, "ꯉꯔꯥꯡ ꯈꯛꯇꯅꯤ ꯑꯩꯅ ꯆꯠꯂꯨꯔꯤꯁꯦ, ꯑꯗꯨꯒ ꯉꯁꯤꯁꯨ ꯑꯃꯨꯛ ꯆꯠꯅꯤꯡꯉꯛꯏꯁꯤꯕꯨ ꯕꯨꯠꯅ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠꯇꯗꯤ ꯑꯀꯤꯕ ꯁꯛꯐꯝ ꯎꯠꯂꯛꯇꯅ ꯋꯥꯟꯊꯕ ꯁꯣꯏꯗ꯭ꯔꯦ ꯑꯩ." ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯅꯣꯛꯐꯦꯠ ꯇꯧꯔꯤꯉꯩ ꯃꯖꯥ ꯏꯕꯨꯡꯉꯣ ꯌꯥꯏꯈꯣꯝꯕ ꯆꯪꯂꯛꯏ꯫ ꯂꯤꯡꯖꯦꯜ ꯈꯥꯕꯅ ꯈꯔ ꯍꯟꯇꯛꯂꯦ꯫ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯒꯨꯝ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯖꯕꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯌꯥꯏꯈꯣꯝꯕꯅ꯫ "ꯗꯥꯗꯥ, ꯀꯩꯅꯣ ꯅꯣꯛꯐꯦꯠ? ꯍꯩꯁ, ꯅꯍꯥꯟ ꯃꯈꯩ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯇꯧꯗꯦꯗ꯫ ꯗꯥꯗꯒꯤ ꯊꯃꯣꯏ ꯃꯁꯛꯁꯨ ꯃꯨꯟꯅ ꯈꯪꯏ꯫ ꯂꯣꯟꯅ ꯇꯨꯃꯤꯟ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯕꯨ ꯂꯣꯠꯂꯒ ꯊꯝꯕꯗꯤ ꯈꯪꯗꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤꯅꯤꯀꯣ ꯈꯪꯍꯣꯡ ꯍꯣꯡꯉꯛꯏꯁꯦ꯫ ꯅꯠꯇꯦ, ꯗꯥꯗꯅ ꯊꯦꯡꯅꯔꯛꯏꯗꯨꯕꯨ ꯁꯣꯏꯔꯖꯥꯠꯂꯣ? ꯃꯁꯛ ꯐꯖꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯔꯝꯗꯧ ꯃꯥꯟꯁꯤꯜꯂꯛꯑꯦꯀꯣ꯫ ꯕꯨꯠꯇꯤ ꯑꯣꯏꯔꯝꯒꯗꯕ ꯃꯥꯟꯗꯦꯍꯦ ꯑꯩꯗꯤ." ꯈꯥꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯂꯛꯏ꯫
Khangdida aisu lairembira butla mafam onara jala adu tada kidabraba horen su chatoisibo aidi pakhaliko khangdida aisu kidri ado matomta laibudu nungaide adugi sum aisu chatluge na tawbani amamba maraktuda matomta lairido nupi macha mana majai bungo yai khombana noklaga wari se kainomni ko aidi kiba ma yawi ko saurokpa numitaga tamnara adi wanthadana ne Kabano fet tawraga wantaredana ado ining thoga ima ibemagadi asengbase haiganuko makoigi yathang puraga chatpane aidi aduda aina khanjaba pamjabado mapa chanakibagi wani majai bungo yai khombana noklaga taibong mapugi khusem ontokna thausil haikreda irujaningbaga thongra tekbaga haibadun ado itaimado aisu masak yenge nongmadi bubiudana ish madi taibong miyoibasu nate majai bungona kaisu uroi ai phawba laiwa madra sizinaraga mabu unanaba haidana chatlingaisida majai bungo yai khombana noklaga o ngarang da ngai thengnaba yam cheksiliko yenghaningde adum haibiyuda kaisu kaideda lakjaroi adugi nateda itaima haina mi ainadi ichal haidana kaurisibu icham chamna yam chamme ichal ibe manu sibi kaina isana ibe ma pamu bi kaido anido yam kanna wari nungai numidangni lanmi kharaga loinana lingjal khaba Een Sonbi Bhoot adugi manakta lai lanmi sing adudi yamna lapna laihali aduga matomtani mafam aduda changlaklibase ahanbada thoibi sanadu ude thabalsu adugi matek pharibani khaba pakhatna khanjai kaidawrabajano ngasidi leiramjisina ngarangdi adum sida phamuga leirambani tablapna kawi khabana thoibi sana thoibi asumna kawraga ngahakti ichikchi ngayak leiraga thoibi sana do kadomdagino khangde masak urai nokfet tawraduna kayada harauzariba maithongado machi segairaba inafi adu amaga manjunaraba phanek tumaga khabana khalli anba firol tholabadi amukhena phajani se kaino ngasai ke kadai lo luribano aidi kadai chakrabano na khaluri kaisu sateda sum ibungna kawbudo taningba adugi saimaru mamada leirubani ado nangi fizol do yengba nungaite ahanba leirake nangdi taibong miyoibasu nate karam haina pini yani da leibidrasu asumna hanjin haibada khabana yamandaduna thoibi sanana tapna ibungna leibige hairabanina firol ahanbada leiraga pubiro aduga ising ipaksida thadabiro mathangi numita madu aina soidana setkani asumna makoi ani phana kuina wari sanaraba matungda nongalamdaida khabadu chatkre leibak ningthongna akanba ya thangthokloba sulam hentu henba kharadi adumak hekta thoklai nong kharam mangbada lemlengagi magona si kandi kan bajani nongalamdai aduda matai manau ani khak Een Sonbi chatnanaba watanari hai nupi nangbu chakhinu kaidoboge leibaki ningthongna mafam aduda matam khara changba yaroi haidana ya thang tawthakrabaduba as ai leiba yadreda nga phaningbana haujikse lemlei nga yamna lakkadaba tanjani madugi sumathakta nongandri khabana su uroiba tamnariba mafamdo nga khwaidagi leiba nga yamna lakanma mafamni nupanaksu khangi natro nahan maningi ibem pisaki mama machana chatpadi kemta tamnarakti hai aikhoisune laibak yengusila okaidoboge nupado matha sana as nangna Een Sonbada thawa yawbasidi kamdawni nangsu hayengwai patta siraga tamnagadawriba nupiniko ho chakke haraganne natomta chalo aibu yaholakanuko ho karino ngahakta sangbiyo hairaga aina pusila adi chaba yawnine karinu pano asuk amna pangdabasibo bhut mana ngamba yabro sumai sum tawleredi akhoidi chara henba tare as leibaki ningthaugi ya thangsu lei kidra haibane minangbo ho iningthaugi ya thangdudine maduda tholokpa afafata do isana pujau haibani Een Sonbi lakpa mi hatkani haibadi natedana nate siba kuidringaida tamnabagi wani laose nongalbana hanba tare nongaladi ngala aroiba as yam ngangnai he nupa nangse asumna magi nupiduna gidi takmanba aduda
Nupadusu upai laita murum murum sonduna inarakle kina kina. As karam thoklakaba lemlei ngagi mayai si kankhridako. As taning dehi yam henjina akibagi wakhal khanbasi sune tamnabaga chap manabani. Wakhal akiba phawdradi bhoot pret amata changde hainaribani. Hamuk yaingang loina puribani kaisu tawroi. Asumna haina duna matai manau anido tamna pham adomda lagle. Nupiduna inado prap thai. Singaidana kanabu leike kanamtasu leite kaisu tawroi haidro aina kainu khangdemi. Asumna hairaga indo ahanba sonbada nga mayam ama laklami anirak subada adum mayam ama lai. Madu ubada nupi ado harauna hairai. Nupa aina haidra sigi mafamse ngayam lakpani haidana. Ngagi butubu leibu leibro kanamtabu leite. Kiganbasina nangna anirak ahumlakumba solaga chataseba. Nupi wayam ngakanuko ningthau manai singa amuk taraga chairak amuk phangdana. Ahumlak suba songkatpa adudadi inadu loinamak sonkatpa loidri. Nakandagi nupi amagi khonjelna asumna hairai. Nga kayam pharage ita. In solibidu swai lawi. Lawai samka chap yungba haibu oirami ihang hangba mafam aduda ngasai makai. Mahaki mapuroiba natana kanasu leitabani. Khonjel taba maikairomda yengthorai. In manak nakna nupi ama in sonduna leirami. Mamaidu uba phangde. Somda mana songkalakliba in aduda amuk nupi amana nokpagi khonjel ama tarakpadagi adumda amuk yenglubadadi. Mana songkaliba in aduda masamana ipa phaba. Mamit yamna laubi nupi ama oina in aduda yawraklami. Madu ubada nupi adu kiba pakhatpa haibadu loikre. Marol ama phawba thokidre adumak lekthakre. Magi nupasu yamnadi kirabani adubu araiba thauna pumba tasillaga magi loinabi adubu poduna punanaba hotnarami. Thoibi sanana noklaga magi athiba saktam aduda hairai. Nga kayam pharage hairaga khumdana adum chatlage hairo. Aduka khumbadi yaidana ngaikhu itanda inson manungaidi somina khisi. Nupado hoi mai haidana yam kannadi laubani adubu khonjel amata thokpa ngamdabagi wa khak ngai. Asumna nupa aduna magi loinabibu poduna prap lai. Aki akhang marak aduda nongalaba phawbada makhoi wa amata ngangba thoklamde. Mangol kachilamada tumin tasinduna adumak leirami. Nupidudi wakhalbudi tarakle haibabu mamit mana lauthoklaga masamana ipapha. Mangak maruga isu susiladana atopa yumthangnabagi miyoi singna ubada amuk kibagi mawongda amuk lakle mayamna kaidore hangbada phana kuina khonjel thokta khumba suam ngamda kona thangda nupa aduna hairai matat yamna kina. In sonba chatlubada hainabidu thengnare. Oima magi masakto ai hojik phawba kalapnikbo phatre. Ihe mafam maduda changkino matam kharadi haidana leibak ningthawna yatang pira phawbada nakhoina changsiluriduna karigino. Amana mo hairai. Tawnu haiba thabaktudi nakhoibu khitadi khalu kaidawbage. Nangbu ngabu kayam pharake. Asumna hairaga tungol adu hek yengwe. Ngadi onthokna yamna pharakre. Tungol adu thangkok tawribani. Mayamduna khara pukning phatharamlaba matungda mahi chatnakre. Somda khabaga thoibi sanaga su kadomdagi nonglainano khangde hek thengnaruduna makhoi anigi marakta leiriba khenaba amana taibang miyoiba amana bhoot kaidawnungda naksinaba yararoidaba taibangpal anini adubu thamoi anidi amata oina kayada naksinnakraba. Numit hek tabaga ahing chuppa nungsiwari saduna matam haukiba khanghaude. Numit kharanigi matungdani khulgi lamhenbi mama macha amasu nongalamdai in sonba chatnanaba hainarami. Ima chatloisida nahansu tamnare haidudi. Hai yam kana tamnabasu natabadubu aduna siba yapote. Ngahak akia khangnangjarabasu nahan inson aniraki nga aduna tungolado aduma pek thalido ahumlakta tamnare haibani. Aikhoidi anirak tang solaga prap halaga loire. Adubu nahan mogi nga do khuyam amani ko as yami he. Lemlei ngagi mayai si onthokna su kankre asumna mama macha do amuk lakli. Karisu thawa sadana in sonba. Thoibi sanana soli. O leibak ningthawgi yathang phawba lon da tumina indriba kaidunine. Phare. Lao. Laku laklabadi aigi iti khanganba haibaduni.
Asumna mama macha adusu mafam adu yaurakli. Kanamtasu leide. Kaimtasu toksu tawdana. Moine hekta haijile. Moine kimandana mamita karino panguda uboirangani. Hoini adunini. Is ibema yenguni he. Inson ahumlak suri. Ngasi kayada yaminu yenguni. Mayumdagidi indo ahumlaktagi hena soluisi haina kibado. Mafam madu yauraga nga mayamdo ubada pungkaw kawraduna marirak sukri. In sonbado mangarak surakwa adudadi inado songkatpada nga adu lauraga inado amu isingda thadanaba tawrakpada thawrido karigumba amada panbagumna machilengu haiba sukya yadre. Bema nangbu thawrido netkanomi in thaba yadre mi. Ima aidi neti. Asumna hairakpaduda tunglomda yengthokhibada karimatadi leiramde. Nakandagi nupi amagi khonjelna. Ho aina netpani nangi thawrido. Nongandri phawba chatpa yaroiko in sonminakidoini. Aisu itomda in sonbado pukning yam nungsi. Yengthorakpada ure masamadu laibakta soro soro chingbi lawaigi sam kharadi phai. Mamai udabi amana wanganglakpa adu masu indu songkali. Makutu onthokna sangkre. Mana songkaliba inaduda lakliba aduna nupi amagi kokni. Mamit lauba maya asangba panba. Madu ubada mama machadu inhangi loina huntoklamlaga magi thokpa chenakre. Khonjal thokna laugadababu kimandana makola mata thoktre. Somdana maiba ibochaw lingjal khababu karamna laman khumsigi khanduna wakhal mawon khalam. Maga yamna chanajaba angamba tombaga wari watai haifet tawi angamba tombana. Itaw khangdini khaba haiba angangdu numidang mana chatlibado mawong ama oiba male. Aina haifet tabada Maja ibungoga wari sanabada Bhoot Nupido masak yamna phajai. Adagi nusi wari sabagi wari kasu yam yaw. Adudi itaw nahana hairakpa yadro. Hera adu oiradi aina asukuina matha sari si sarara. Itaw nusu aigi itengsi amta pangbidaba yade. Ai yam pendre. Ai khababu awaba tahanba pam. Madine sadalanda yamna haitoi singthoi ganbani. Aduna mabu hatbadi khara lugani. Aduna kari karamba maikaido honaraga mabu aduki matik thamoi ka hensige khanbada ai kokse yadre. Maiba aibuna Bhootna purakpa aduga kaisu leitaba mabuna Bhootna kaisu tawraktaba haibase ai kayam ikairamgani. Khangani dana ma aina tawrakpa yengu. Adudi kari karama haina tawdoina itaw. Itawgi wari sidagi aina tawge khanbase. Khaba magi mathanungdagi Bhoot Nupido mulaki. Aina chapu manungda haptuna mapunsi chupa otuna thamgani. Bhoot phaba haibasimadi maiba aikhoigi ithawni. Lamni mana kari tawba ngambage haibado yengba taredana. Angamba tombana. Mani itaw Bhoot Nupido bu taibam miyoibadawna lawna leinabasu yagadaba leite. As moigi waridudi pura taibam miyoiba leisabi amaga nuksinabaga chap mane. Adubu iningthawnabu yarakadrani itaw. Karigi yaroidoribano nate taibang miyoiba mayam asida Bhoot mana kihan khangandana aduk thina tamnarabadubu mahagombidine phajilaga olaga thamgadabani. Hera aine hakchang sikita kan kisano. Tanjaduda maibagi loinabi aduna kadomdagino khangde. Hakchang kankhatnaba wakhal khangidi leitadana. Aine khara pangbasida aibu olaga thamgadabani kaina. Nate adumaina haiba ngamidubu otokpa thamoini deko. Nupa nangne phatmandeko. Ayam pendeda. Ayam da kapukhige. Maiba saurapna. Hai sono jina marolu matanja asida. Tombadi nokthokre. Somdana amu khara tamna jarabasu lemleingagi mayaidi onthokna kankredo. Tamnarabasu nga mayam phabaduda atopa kiba khangdabi lamhenbi kharaso amuk thoragre. Imai pema ngaha kibabu kaidaurage sibasu natabadubo. Aduni hayeng nongalam laisida akoi hum chasi. Khara kizarabasu inson anirak ahumlakta tungona ma pikthana nga phaba haibase tha nate. Ho aduni ahanba thengnakiba matai manaududi kibaga loi pharamale. Kaisu tawdreda loi kauramani. Leibak ningthawna aikhoibu changkino haibadi ataigi oiramoi. Konunggi amaiba adusu masa kankhatribanina Bhoot to phajinba ngamkhiroi. Aduna akhoina changuraga aki akhang nangani haibagi wan. Chairak pigani haibasu leitedana. Aikhoina tumina changbanina ningthawdasu haidre.
ꯐꯔꯦ ꯀꯩꯅꯣ ꯉꯥꯁꯨ ꯐꯥꯔꯦ ꯑꯁꯨꯝꯅ ꯍꯌꯦꯡ ꯆꯠꯅꯅꯕ ꯃꯈꯣꯏꯁꯨ ꯋꯥ ꯍꯥꯏꯅꯗꯨꯅ ꯂꯩꯔꯦ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯈꯥꯕ ꯍꯥꯟꯅꯒꯨꯝꯅ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯊꯣꯏꯕꯤꯁꯅꯥ ꯅꯨꯡꯇꯤꯒꯤ ꯍꯦꯛ ꯀꯧꯕ ꯑꯗꯨꯗ ꯊꯣꯔꯛꯄꯅꯤ ꯉꯁꯤꯗꯤ ꯐꯅ ꯀꯨꯏꯅ ꯊꯣꯛꯂꯛꯇꯦ ꯈꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯀꯩꯅꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯊꯣꯏꯕꯤꯁꯅꯥ ꯀꯥꯏꯗ ꯂꯩꯒꯦ ꯅꯪꯕꯣ ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯝ ꯀꯨꯏꯅ ꯑꯩꯕꯨ ꯋꯥꯍꯜꯂꯤꯁꯤꯕꯣ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯔꯕꯣ ꯑꯩꯅ ꯀꯧꯕꯁꯤ ꯇꯥꯔꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯛꯎ ꯀꯩꯗꯧꯕꯒꯦ ꯑꯁꯨꯝꯅ ꯍꯥꯏ ꯐꯅ ꯀꯨꯏꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯊꯣꯏꯕꯤꯁꯅꯥꯗꯨ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯇꯞꯅ ꯇꯞꯅ ꯃꯁꯛ ꯎꯔꯛꯏ ꯈꯥꯕ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯁꯛ ꯎꯔꯛꯄ ꯑꯗꯨꯗ ꯀꯌꯥꯗ ꯍꯔꯥꯎꯖꯔꯤꯕ ꯅꯠꯇꯦ ꯉꯁꯥꯏ ꯀꯥꯏ ꯆꯠꯂꯨꯒꯦꯕ ꯅꯪꯕꯨ ꯑꯩꯅ ꯉꯁꯥꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯤꯅꯤ ꯂꯥꯛꯏꯁꯦ ꯑꯗꯨꯒ ꯃꯥꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯇꯞꯂꯤ ꯇꯞꯂꯤ ꯊꯣꯛꯂꯛꯑꯗꯅ ꯀꯥꯏ ꯆꯠꯂꯨꯒꯦꯕ ꯊꯣꯏꯕꯤꯁꯅꯥ ꯅꯍꯥ ꯃꯈꯩꯗꯤ ꯈꯥꯕꯅ ꯄꯤꯕ ꯐꯤꯔꯣꯜꯗꯨ ꯄꯥꯝꯖꯅ ꯁꯦꯠ ꯆꯥꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯁꯛ ꯎꯠꯂꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯣꯏꯕꯤꯁꯅꯥ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯟꯖꯨꯅꯔꯕ ꯐꯤꯖꯣꯜ ꯑꯗꯨ ꯑꯣꯏꯅ ꯁꯦꯠꯂꯛꯏ ꯈꯥꯕ ꯇꯞꯅ ꯀꯩꯗꯧꯔꯦ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯔꯣ ꯁꯥꯎꯅꯤꯡꯕꯒꯤ ꯃꯔꯝꯗꯣ ꯑꯝꯇ ꯍꯥꯏꯌꯨꯁꯦ ꯑꯩꯅ ꯄꯤꯈꯤꯕ ꯐꯤꯔꯣꯜꯒ ꯑꯃꯠꯇ ꯁꯦꯠꯇꯦ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯁꯥꯎꯕ ꯃꯥꯜꯂꯦ ꯊꯣꯏꯕꯤꯁꯅꯥ ꯇꯞꯅ ꯐꯝꯊꯔꯛꯂꯒ ꯏꯕꯨꯡ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯃꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯃꯆꯜ ꯃꯕꯨꯡꯒꯤ ꯃꯔꯤꯔꯣ ꯅꯠꯇ꯭ꯔꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯅꯨꯡꯁꯤ ꯃꯔꯤꯔꯥ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯃꯈꯥ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯄꯨꯟꯁꯤꯁꯦ ꯅꯨꯡꯁꯤꯀꯣ ꯑꯩꯒꯤ ꯇꯥꯏꯕꯪꯅ ꯑꯃꯅꯤ ꯏꯕꯨꯡꯒꯤ ꯇꯥꯏꯕꯪꯅ ꯑꯃꯅꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯅꯛꯁꯤꯟꯅꯕ ꯌꯥꯔꯔꯣꯏꯗꯕ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯀꯩꯗꯧꯅꯨꯡꯗꯁꯨ ꯌꯥꯔꯣꯏ ꯃꯁꯤ ꯈꯪꯅ ꯈꯪꯅ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯂꯝꯕꯤꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯔꯤꯁꯤꯕꯣ ꯏꯕꯨꯡ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯍꯌꯦꯡꯗꯒꯤꯗꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯔꯅꯨ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯇꯣꯔꯕꯥꯟ ꯋꯥꯡꯃ ꯋꯥꯡꯃꯅꯤ ꯏꯆꯦꯜ ꯑꯃꯈꯛꯇꯗ ꯇꯧꯃꯤꯟꯅꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯀꯗꯣꯝꯗꯒꯤ ꯈꯜꯂꯨꯕꯅꯣ ꯈꯥꯕ ꯃꯨꯟꯅ ꯇꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯁꯛꯀꯜꯂꯣꯠꯇꯅ ꯑꯗꯒꯤ ꯑꯩꯕꯨ ꯂꯥꯛꯑꯅꯨ ꯀꯥꯏꯅ ꯍꯥꯏꯔꯤꯁꯤꯗꯤ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗ ꯀꯔꯤ ꯅꯣꯛꯅꯤꯡꯕ ꯌꯥꯎꯒꯦ ꯑꯝꯇ ꯈꯨꯝꯕꯤꯔꯛꯎꯅꯦ ꯍꯣꯏ ꯅꯆꯜꯒꯨꯝꯅ ꯈꯜꯂꯝꯕꯒꯤꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯍꯦꯟꯖꯤꯟꯅ ꯈꯟꯕ ꯑꯣꯏꯕ ꯇꯥꯔꯦ ꯈꯥꯕ ꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯈꯔ ꯐꯤꯕꯝ ꯁꯦꯝꯃꯤ ꯃꯉꯛ ꯑꯗꯨ ꯈꯔ ꯁꯥꯡꯗꯣꯔꯛꯏ ꯃꯃꯥꯏ ꯑꯗꯨ ꯊꯣꯏꯕꯤꯁꯅꯥꯔꯣꯝꯗ ꯈꯔ ꯍꯦꯟꯅ ꯅꯛꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯑꯩ ꯃꯐꯝꯁꯤꯗ ꯊꯋꯥꯏ ꯊꯥꯒꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯃꯤꯟꯅꯒꯅꯤ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯅꯇꯣꯝꯇ ꯂꯩꯍꯜꯂꯣ ꯑꯩꯗꯤ ꯃꯗꯨ ꯄꯥꯝꯗꯦ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯕꯤꯒꯅꯨ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯄ ꯍꯥꯏꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯥꯡꯂꯕ ꯃꯄꯣꯛ ꯑꯃꯅꯤ ꯑꯩ ꯃꯗꯨꯗꯤ ꯄꯥꯝꯗꯦ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯏꯕꯨꯡꯅ ꯑꯁꯨꯝꯅ ꯁꯪꯕꯤꯕ ꯉꯝꯒꯅꯤ ꯈꯔ ꯂꯩꯔꯒ ꯃꯥꯏꯕꯅ ꯑꯩꯕꯨ ꯑꯗꯨꯃꯛ ꯐꯥꯈꯤꯒꯗꯕ ꯂꯩꯔꯦ ꯌꯥꯔꯦ ꯇꯣꯛꯑꯁꯤ ꯉꯁꯥꯏꯈꯩ ꯃꯔꯩ ꯇꯧꯔꯒ ꯂꯣꯠꯂꯨꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯁꯣꯔ ꯐꯨꯟꯕ ꯋꯥ ꯉꯥꯛꯇ ꯌꯥꯔꯣꯏ ꯃꯥꯏꯕꯅ ꯅꯪꯕꯨ ꯁꯣꯛꯄ ꯌꯥꯔꯣꯏ ꯑꯩꯁꯦ ꯅꯅꯥꯛꯇ ꯄꯣꯊꯥꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯂꯣꯏꯅ ꯇꯣꯛꯑꯁꯤ ꯅꯪꯅ ꯅꯣꯛꯄ ꯎꯗꯅ ꯑꯗꯨꯝ ꯍꯟꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ ꯑꯩꯁꯦ ꯊꯣꯏꯕꯤꯁꯅꯥ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤ ꯀꯞꯊꯣꯔꯛꯏ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ ꯑꯩꯗꯤ ꯚꯨꯠꯅꯤ ꯑꯩꯕꯨ ꯇꯥꯏꯕꯪꯅ ꯀꯔꯤꯁꯨ ꯈꯟꯕ ꯉꯝꯂꯣꯏ ꯍꯌꯦꯡꯗꯒꯤꯗꯤ ꯂꯥꯛꯑꯅꯨ ꯅꯪꯅ ꯄꯤꯕ ꯐꯤꯖꯣꯜꯗꯨꯁꯨ ꯑꯩ ꯁꯦꯠꯂꯔꯣꯏ ꯏꯇꯣꯝꯇ ꯂꯩꯔꯤꯉꯩ ꯑꯁꯨꯝꯅ ꯋꯥꯈꯤꯗꯦ ꯅꯪꯕꯨ ꯎꯔꯒꯅ ꯍꯦꯜꯂꯤ ꯑꯩ ꯋꯥꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩ ꯀꯔꯤ ꯍꯥꯏꯌꯨꯒꯦ ꯅꯪ ꯍꯌꯦꯡꯗꯒꯤꯗꯤ ꯂꯥꯛꯑꯅꯨ ꯈꯥꯕ ꯊꯣꯏꯕꯤꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯂꯥꯛꯀꯅꯤ ꯅꯪꯁꯨ ꯅꯁꯛ ꯎꯠꯇꯕ ꯌꯥꯔꯣꯏ ꯊꯣꯏꯕꯤꯁꯅꯥ ꯈꯥꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯈꯥꯕꯅ ꯌꯦꯡꯉꯛꯀꯅꯨ ꯅꯨꯡꯁꯤꯗꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯊꯋꯥꯏ ꯋꯥꯍꯟꯕ ꯄꯨꯛꯐꯠꯇꯕꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯝꯕꯤ ꯌꯥꯝ ꯇꯣꯉꯥꯜꯂꯦ ꯑꯗꯨ ꯋꯥ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯈꯥꯕꯅ ꯐꯔꯦ ꯐꯔꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯕ ꯕꯨꯠ ꯅꯨꯄꯥ ꯑꯄꯥꯝ ꯑꯄꯥꯝꯕ ꯈꯜꯂꯒꯅꯦ ꯄꯨꯂꯞ ꯃꯤꯉꯣꯟꯗ ꯇꯝꯅꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ ꯑꯗꯨꯒ ꯑꯩꯅ ꯅꯣꯏ ꯑꯅꯤꯃꯨꯛ ꯄꯨꯂꯞ ꯐꯥꯕ ꯂꯥꯛꯀꯦ ꯂꯩꯍꯧꯔꯣꯀꯣ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ ꯑꯗꯨꯒꯤ ꯅꯠꯇꯦ ꯏꯕꯨꯡ ꯑꯩꯅ ꯍꯥꯏꯕꯗꯤ ꯀꯔꯤ ꯅꯪꯅ ꯍꯥꯏꯕ ꯀꯔꯤ ꯑꯩ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯀꯩꯅꯣ ꯃꯤꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯊꯣꯏꯕꯤꯁꯅꯥ ꯈꯥꯕꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒ ꯁꯥꯎꯕꯒ ꯄꯨꯜꯂꯞ ꯄꯨꯟꯕꯗꯨꯗ ꯅꯠꯇꯤꯌꯦ ꯅꯨꯡꯁꯤ ꯍꯣꯏ ꯍꯌꯦꯡꯁꯨ ꯂꯥꯛꯑꯣ
ꯑꯩ ꯏꯕꯨꯡꯒꯤ ꯊꯋꯥꯏꯅ ꯑꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯗꯨꯝ ꯉꯥꯏꯔꯒ ꯂꯩꯔꯝꯒꯦ꯫ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯈꯥꯕ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯍꯣ, ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ? ꯈꯥꯕꯅ ꯃꯕꯨꯛꯅꯤꯡ ꯍꯔꯥꯎꯖꯕꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯦꯟꯅ ꯍꯔꯥꯎꯖꯩ꯫ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯗꯨꯕꯨ ꯀꯔꯤꯅꯣ? ꯀꯔꯝ ꯊꯣꯛꯂꯒꯗꯕ? ꯑꯣꯟꯊꯣꯛꯄ ꯂꯝꯕꯤ ꯑꯃꯗ ꯍꯦꯛ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯏꯗ ꯑꯩꯁꯦ꯫ ꯑꯗꯨꯕꯨ ꯃꯥꯁꯦ ꯅꯨꯡꯁꯤꯗꯕꯗꯤ ꯉꯝꯗꯦ꯫ ꯃꯥꯅ ꯅꯣꯛꯐꯦꯠ ꯇꯧꯕꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯊꯋꯥꯏ ꯍꯔꯥꯎꯖꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯁ, ꯈꯪꯅ ꯈꯪꯅ ꯂꯝꯕꯤꯁꯤꯗ ꯑꯗꯨꯃꯛ ꯆꯠꯄ ꯇꯥꯔꯦ꯫ ꯍꯣꯏꯗ, ꯊꯣꯛꯎꯕ ꯑꯃ ꯂꯥꯛꯆꯔꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯃꯨꯛ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯈꯥꯕꯁꯨ ꯍꯟꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯁꯅꯥꯁꯨ ꯉꯁꯥꯏ ꯃꯈꯩ ꯀꯞꯈꯤꯕ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ꯫ ꯃꯇꯣꯝꯇ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯥꯕꯅ ꯆꯠꯈꯤꯕꯗꯣ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯍꯟꯈꯤꯕ ꯇꯥꯟꯖꯥ ꯑꯁꯤꯗꯕꯨ ꯉꯥꯏꯔꯤꯕꯤ ꯂꯝꯍꯦꯟꯕꯤ ꯏꯟ ꯁꯣꯟꯕꯤꯁꯤꯡ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯂꯦ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯏꯟ ꯁꯣꯟꯅꯅꯕ ꯊꯥꯕ ꯍꯧꯔꯦ꯫ ꯑꯍꯥꯟꯕꯒꯤ ꯏꯟꯁꯣꯟ ꯑꯗꯨ ꯍꯦꯛ ꯁꯣꯟꯀꯠꯄꯒ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯉꯥ ꯌꯥꯝꯅ ꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯍꯔꯥꯎꯗꯨꯅ ꯉꯥꯁꯤꯡ ꯑꯗꯨ ꯂꯧꯅꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯥꯁꯤꯡ ꯑꯗꯨ ꯁꯨꯝ ꯄꯨꯂꯞ ꯇꯥꯁꯤꯜꯂꯒ ꯑꯆꯧꯕ ꯉꯥ ꯑꯃ ꯑꯣꯏꯅ ꯁꯠ ꯑꯣꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯉꯥꯗꯣ ꯌꯥꯝꯅ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯃꯥꯏ ꯃꯆꯦꯠ ꯃꯆꯦꯠ ꯃꯌꯤ ꯆꯠꯄ ꯑꯃ ꯁꯠ ꯑꯣꯟꯊꯣꯔꯛꯂꯒ ꯅꯣꯛꯂꯒ ꯍꯪꯂꯛꯏ, "ꯉꯥ ꯑꯝꯇ ꯂꯛꯇ꯭ꯔꯕꯣ?" ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯃꯗꯤ ꯋꯥ ꯉꯥꯡꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯦꯛꯊꯈ꯭ꯔꯦ ꯑꯃꯁꯨꯡ ꯈꯣꯟꯖꯦꯜꯗꯤ ꯊꯣꯛꯇ ꯑꯗꯨꯃꯛ ꯀꯥꯕꯛ ꯀꯥꯕꯛ ꯆꯠꯄꯗꯤ ꯉꯝꯃꯤ꯫ ꯑꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯄꯥꯎ ꯇꯝꯕ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯈꯥꯕ ꯀꯣꯅꯨꯡ ꯌꯧꯔꯗꯨꯅ ꯄꯣꯊꯥꯈ꯭ꯔꯦ꯫ ꯃꯥꯏꯕ ꯇꯣꯝꯆꯧꯅ ꯅꯤꯡꯊꯧ ꯏꯁꯤꯡ ꯆꯥꯏꯕꯗ ꯄꯥꯎ ꯖꯥꯠ ꯖꯥꯠ ꯌꯥꯝꯅ ꯇꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯏꯅꯤꯡꯊꯧ, ꯈꯥꯕ ꯍꯥꯏꯕ ꯑꯉꯥꯡ ꯑꯁꯤ ꯁꯥꯗ ꯂꯥꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯧꯏ꯫ ꯃꯆꯥ ꯏꯕꯨꯡꯉꯣꯒꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯩ꯫ ꯑꯩꯗꯤ ꯌꯥꯝꯅ ꯐꯕ꯭ꯔꯥ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯗꯤ ꯃꯃꯥꯏ ꯑꯅꯤ ꯂꯣꯡꯉꯝꯃꯦꯗꯅ." ꯅꯤꯡꯊꯧ ꯏꯁꯤꯡ ꯆꯥꯏꯕ ꯉꯛꯇꯛ ꯇꯧꯅ, "ꯑꯦ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯏꯄꯣ?" "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯗꯤ ꯂꯥꯏꯃꯤꯠ ꯎꯕꯅꯤꯅ ꯈꯔ ꯃꯈꯩꯗꯤ ꯈꯪꯖꯩ꯫ ꯈꯥꯕꯅ ꯍꯟꯗꯛ ꯃꯔꯛ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯕꯨꯠ ꯇꯝꯅꯐꯝꯗ ꯍꯦꯛ ꯍꯦꯛ ꯆꯠꯂꯤꯕꯁꯦ ꯆꯨꯝꯅ ꯆꯠꯄ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯃꯥꯗꯤ ꯕꯨꯠꯇꯨꯒ ꯇꯥꯟꯅꯔꯒ ꯏꯅꯤꯡꯊꯧꯕꯨ ꯄꯨꯟꯁꯤ ꯃꯥꯡꯅꯅꯕ ꯊꯧꯔꯥꯡ ꯌꯥꯠꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯋꯥꯐꯝ ꯑꯁꯦ ꯉꯁꯥꯏ ꯃꯈꯣꯏ ꯕꯨꯠ ꯈꯔꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯅꯅꯥꯏꯅꯄꯨ ꯑꯩꯅ ꯇꯥꯖꯍꯧꯕꯅꯤ." ꯅꯤꯡꯊꯧ ꯏꯁꯤꯡ ꯆꯥꯏꯕ ꯀꯩꯁꯨ ꯈꯨꯝꯗꯦ, ꯍꯥꯏꯐꯦꯠ ꯋꯥꯈꯜ ꯈꯜꯂꯤ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ? ꯃꯁꯤꯕꯨ ꯑꯆꯨꯝꯕ ꯑꯣꯏꯒꯗ꯭ꯔꯅꯦ? ꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ꯫ ꯆꯥꯡꯌꯦꯡ ꯇꯧꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯊꯥꯖꯗꯕ ꯃꯐꯝꯗ ꯉꯥ ꯂꯩ ꯍꯥꯏꯅꯕꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯈꯥꯕꯃꯛꯅꯕꯣ? ꯃꯥꯏꯕꯗꯨꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯃꯗꯨꯗꯁꯨ ꯅꯠꯇꯦ꯫ ꯃꯥꯅ ꯑꯍꯤꯡ ꯑꯊꯦꯡꯕ ꯕꯨꯠ ꯊꯣꯛꯐꯝ ꯑꯗꯨꯗ ꯆꯠꯂꯤꯕꯗꯣ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯕꯒꯦ? ꯇꯝꯅꯕ ꯇꯣꯛꯍꯟꯕ ꯉꯝꯕꯁꯨ ꯅꯠꯇꯦ꯫ ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯁꯪꯂꯕꯁꯨ ꯃꯥꯅ ꯍꯦꯛ ꯍꯟꯈꯤꯕꯒ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯒ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯊꯦꯡꯅꯕ ꯑꯗꯨꯝ ꯌꯥꯎꯔꯕꯅꯤ." "ꯏꯍꯦ, ꯈꯥꯕꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯔꯤꯕꯗꯨꯗꯤ ꯇꯝꯅꯕ ꯊꯤꯡꯅꯕ ꯅꯠꯇꯦꯅꯦ꯫ ꯁꯨꯞꯅꯇꯒꯤ ꯕꯨꯠ ꯊꯣꯛꯄ ꯃꯐꯝ ꯑꯗꯨꯗ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯆꯪꯕ ꯊꯤꯡꯍꯟꯕꯅꯤ꯫ ꯃꯥꯗꯤ ꯃꯟꯇ꯭ꯔ ꯂꯩꯋꯥ ꯀꯔꯤꯃꯇ ꯍꯩꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯅ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯊꯥꯕꯅꯤ." ꯅꯤꯡꯊꯧ ꯏꯁꯤꯡ ꯆꯥꯏꯕꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯖꯔꯕꯁꯨ ꯃꯥꯏꯕ ꯑꯗꯨꯅꯗꯤ ꯃꯕꯨꯛ ꯐꯠꯇꯕꯅꯤꯅ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯈꯥꯕꯒꯤ ꯃꯤꯆꯪ ꯆꯪꯕ ꯃꯥꯟꯕ ꯑꯗꯨꯗꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯥꯏꯕ ꯑꯗꯨ ꯈꯣꯏꯗꯧ ꯆꯥꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯃꯈꯥ ꯍꯪꯂꯛꯏ, "ꯏꯄꯣ, ꯑꯩꯕꯨ ꯀꯣꯛ ꯉꯥꯎꯕ ꯑꯃ ꯂꯩꯔꯤꯅꯦ꯫ ꯈꯥꯕꯅ ꯁꯪꯂꯕꯁꯨ ꯕꯨꯠ ꯑꯗꯨꯅ ꯇꯝꯅꯩ ꯍꯥꯏꯔꯤꯁꯤꯕꯨ ꯅꯠꯇꯦ꯫ ꯕꯨꯠꯇꯨꯕꯨ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯌꯨꯝ ꯌꯨꯝꯗ ꯆꯪꯂꯒ ꯇꯝꯅꯔꯤꯕ꯭ꯔꯣ ꯍꯥꯏꯔꯤꯁꯤꯕꯣ?" "ꯅꯠꯇꯦꯗ ꯏꯅꯤꯡꯊꯧ꯫ ꯈꯥꯕꯅ ꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯨꯟꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯈꯔ ꯁꯨꯝ ꯏꯟ ꯁꯣꯟꯕ ꯆꯠꯆꯕꯖꯥꯠꯅꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨ ꯉꯥ ꯌꯥꯝꯅ ꯂꯛꯏ ꯍꯥꯏꯗꯅ ꯑꯗꯨꯗ ꯏꯟꯁꯣꯟ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯁꯣꯟꯕꯗ ꯂꯦꯝꯂꯩ ꯉꯥꯗꯤ ꯇꯨꯡꯒꯣꯜ ꯊꯟꯅ ꯐꯥꯔꯒ ꯑꯀꯤꯕ ꯊꯧꯗꯣꯛ ꯈꯔꯗꯤ ꯑꯗꯨꯝ ꯊꯦꯡꯅꯕꯖꯥꯠꯅꯤ." ꯅꯤꯡꯊꯧ ꯏꯁꯤꯡ ꯆꯥꯏꯕꯅ, "ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯑꯗꯨꯗꯤ ꯇꯧꯁꯅꯨ꯫ ꯃꯐꯝ ꯑꯗꯨ ꯆꯪꯉꯨꯈꯤꯅꯨ ꯍꯥꯏꯗꯅ ꯅꯤꯡꯊꯧ ꯑꯩꯅ ꯌꯥꯊꯪ ꯄꯤꯔꯕ ꯐꯥꯎꯕꯗ ꯂꯝ ꯍꯦꯟꯗꯅ ꯆꯪꯂꯤꯕ ꯃꯈꯣꯏꯕꯨ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤ꯫ ꯃꯔꯥꯜ ꯂꯩꯕꯗꯨꯅꯅꯤꯗꯅ ꯑꯩꯉꯣꯟꯗ ꯋꯥꯀꯠꯄ ꯂꯥꯛꯇ꯭ꯔꯤꯕꯁꯤꯗꯤ꯫ ꯑꯩꯅꯒ ꯕꯨꯠ ꯑꯣꯏꯔꯝꯂꯕꯗꯤ ꯂꯦꯝꯂꯩ ꯉꯥ ꯑꯃꯠꯇꯁꯨ ꯐꯥꯍꯜꯂꯣꯏ꯫ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯂꯧꯊꯣꯛꯀꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯉꯥꯛꯇꯕ." ꯑꯁꯨꯝꯅ ꯍꯥꯏꯔꯨꯕ ꯈꯨꯗꯤꯡꯃꯛ ꯈꯥꯕꯒꯤ ꯃꯤꯆꯪ ꯆꯪꯂꯞ ꯆꯪꯂꯞ ꯇꯧꯕ ꯑꯁꯤꯗ ꯃꯥꯏꯕ ꯑꯗꯨ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯏ, "ꯏꯅꯤꯡꯊꯧ,
Hꯧjikti aisu hakchang ase kankhalabnina bhut ado miyamdasu aki akhang yamna piri aduna nanai aina phajinjaraki aduga mabu matik thokpa laknaduna thamki natrabadi micham miyam khaktada natana lanmi singsu soklakpa yai makhoi matam naidana adumak chatpanina ipuna hakchang kankhalakpado ngairaga leirambani aigidi micham miyamgi khallaga yamna thuna pangthokni asumna ningthau nehek hairakpa asidadi maiba ibo chawdo ngasai kai saungning lambaga loina mangkhre magi ningba thonglani matagum harauna thaurang tawna prap thokkhre majai bungo yai khombana mapa ningthauda ipai bungo tada khabana ekhoibu mangna ba sinba haibase nachadi kaya thajadi maiba asigi wangang sangang singase semjin sajinba khare yawbugum tawi ipasu thajadi chingdaba amatasu ude hojik phaugi oinadi ngaikho yengkisi majai bungo yai khomba mapa ningthaugi wa adu loina phawba tadre prap lingjel khabagi nakta laktuna maibana bhut adubu phaduna laknagi haiba wafam adu tamba laklami asumna paudu tamlaba matungda lingjel khaba karino haifam khangdaba awaba polum ama makok thakta thangkalakpa chap manakhre kari haigadabano kari tawgadabano kari mata khangdre wakhal khanpam khangda ningthau ising chaibagi manakta lai karino madi haige khanbani adubu ningthauda kari haigadabano haibadi khangdre khabagi mataw munna khanglaba majai bungo yai khombana mapa ibungo ningthauda tapna ipai bungo karigumba wafam amata hayo tasi majai bungo yai khombasu wafam adu sadekta haidokpa ngamdre tapna Bhoot Nupi do hojik magadum ipumai bana lushinga dawribra macha ibungo mana ngangjari bido karino masu wakal ita tade ningthauna changadaba polam singlang na ba chatkre hojik magadum mafam adu da chatlaga thabak ado pangthokluragani tanjadu da mai bido amuk harau ningthaugi manakta prap laktuna hairai iningthau pochai ayambadi loina suri ama ani khakta wari kaithel da lanmi thakri leinanaba madu hek halakpaga thinthadana aduma khongsanba yaragani micham miyam otlabadi kaishu leitaba bhut mabu aina amu otpa tabani asumna hairaga lingjel khabada onsilaga maibana yamna usittaba minok amaga loinana hairai khaba horendagidi nangsu ahing athengmada ingna chikna pothaba yaranida naha makhaidi yamna waruri asumna hairamlaga maibado amuk harau thokre maibagi yamna marau leiba minok adu khabana sit nana oi khabana ningthau ising chaibada thoibi sanana karamna bhut onki haibado mayek sengna lirami aduga makha tara itapna iningthau nanaini iningthauda hangkatna wa haibagi itikte leijade adubu wafam amatangdi nanaina hangkatjagi iningthau thoibi sanabu phajinduna otpagi mahut maraibak thirabi mabu laire pangta chatkinaba iningthauna amukta sinbi wado haiba loidringai majai bungo yai khombana so amuk mateng pangsilai ipai bungo tadana hairibasina chumba oigani khanjai Bhoot Nupi adugi maral hinglingai dagina siraba phawba karisu leite khali aduk wana charana mata henduna laklaba matung bhut oiraba phawbada mabu otpiba haibase achumbadi oiroidra haina khanjai leimayai pubina hairai haigomadana iningthau nupi machadu nungbu nungaiti mabu phajinduna otpibagi mahutta laire pakta oina chatkinaba amukta hotnabana chumgani khali ningthau pakna khumde khali maibana khabagi maramda hairamliba wahaising adugi amuksu khabada nokiba karimnaba minok adu sum khanjilai adubu mayamna hairiba thoibi sanabu laire pakta thaba haiba wafam adudi ningthausu yakre phatabagi lambidana khara henna hainaba jani afabagi maramdi kaya yauramde mabuk phatabagi haunaba atopa maiba amaga loinana thoibi sanagi in sonpham manak aduda lagle makhoi mafam adu yaurakpada thoibi sana mitta pira chenduna leptuna leirami thoibi sanana khabada ibong karigino aigidama asuk mamal leiba thabak ama pangthokpiribase ainadi matik chaba karimata tawbusu ngamde aibu laire pakta thabiganu ayamuk hana michamsingda tamnarar numit khudingi nang adum lao aibu mafam asida adumak thambiyu aibu laire pakta thabiganu khaba khonjel thokna khumbasu ngamda thamoinungdadi mairi thokna chakle nangbu maibagi sanapur oiduna magi minaidi oihal mafam sida leiraga yamna wana nabani mafam aduda nungaina leiruro matam kharadi aibu lakpa ngairamo thoibi sana kapna ibong
Nangna pirakpa fizoldo ngasidi ai setli yengo. Ai se phasabra. Ai chaturabani. Aingonda yengdrise karigino. Se aingonda amta yengo. Horen numidang nangna lakpada setlaga yenghangi. Nangna harauzananaba khanduna. Ngarang nangna hek chatkibada khoidana setjaribani. Khaba mamito pira chenduna thobi sanada yenglaga thamoi nungda pakum asumak pirai. Phasai yam pakchai. Thobi sana kaplaga phare aisu chatlagi. Nangsu horendagidi nungaina tumuro. Ahing nungthil khangdana mafam asida wana leibado. Horendagidi pothaba phanglani. Punsi nungsangna hinglau aigumna punsi denbadi oirakano. Nungsibigi manakta leibabu karigi ahing nungsel khangbano karimata wadi. Ibo ai chatlage ko ai chatle. Asumna hairaga thobi sanado khabagi hemik mangda adumak mangkhre. Komlen manglanga pangkhakni. Mikap thorakpada pumnamak amata leiramdabagumna haujikta uramba kaya adu loina mangkhribani. Asumna mayamdo hanakre khabadi tumin leptuna adumak leiri. Majaibungo yaikhomana khababu themjinbiraba matungda tapna konung maikai panglakle. Somda maiba ibo chaudi thabak amata mai paktaba aduda khoidau thitpana loirabani. Thobi sanagi thawaibusu otpa phangje laire pakta thabasu mana haitadana atopa maibana thakre. Masidadi loire prok prok hek chakle. Phattaba lawsing ama amu khanduna laikre. Numidangdo khaba hanagumna thobi sanagi inching phamda mahausagum laklami nungtigi matawgumna kaurai. Thobi sana thobi ai lae. Asumna hairaga tapna phamtharai. Matomta wakal mawon khanjai. Panakuina leiraba matungda matomta wangang jai khabado. Ai lae thoro sauriro. Ahing nungyai heli. Nongan gadauri. Ai konungda hanba matam yori. Nangi maithong udana aduma khallo haibra. Aibu nangna saurabasu ngahaktang oirabasu nangi nungsiba maithong ada hek uhanbadaini. Ngasidi karigino. Aina hanba matam yori. Itomda adumuk phamalisi karigino. Lao. Nang amuktang oirabasu thoro ukaidobake. Ai konungda hanba matam yori. Khaba kapsu kapte. Thobi sana icham chamna adumak kaubagumna adumak hairi. Kanamtana udabagi wani khaba kapte haiba khaktani. Magi maithong adudi wakhalna phumbangnare. Wakhalgi mami maithongda tai haibaduni. Asumna nonganba phawba adumak thobi sanagi saktamdi. Khabada utkidre khaba matomta machinda sonjai. Phare ai chalage horen amuk lake. Horendi soidana thoklauko. Thajaba sungam ngamde khaba thobi sana chatkre haibase. Suksoi soidana nungsibi magi saktam uba phangani khanjaduna konung maikai pangkre. Maiba ibo chawna angamba tombaga loinana phattaba thabak ama tawnanaba thawrang ama silami. Maiba ibo chaw saurapna. Aibu ahanbada ikaiba piba. Aduga amu aigi ningbubu thugaiba. Aduga amuksu. Maiba atopa amaga loinana aibu ikaiba piba. Masipumnama khaba nangna thokhanba ngaktani ko. Phare. Adu oirabadi nangsu aina lemna thara. Ningthaubo hatkani haijinduna nangbusu leibak miyam mamangda ikaiba soidana pigani. Angamba tombada onsilaga amuk hairai. Haujik nongalamdaida mana hankribado. Horensu chakani ai khangi. Aduna horen asina mana chakringaida aina lai khurumgi. Aduga ahing asida ma chakringai aduda tumina magi matung inaraki. Aina lai ama pigani. Maduna khabada thomgadabani. Angamba tombana aidi thangna thilu kaina hairakto maluri. Aduga leina thomoi. Kaidongna duina leina thomaga. Maiba aduna nangna khangloi mado achamba leinate. Lei aduna hek thombada masado wakhal amata leirara. Aina hayo haibado khaktani mana haigadoribase. Adudagide aina haihaningba wahaisinga machinna thokna hairaga leibak miyam mamangda chakragani. Adu oiba taragadi leibak miyam mamangda khongoinabaga chap manaredana. Aigi itik igun khanghange. Asumna makhoi ani phatalausingi wari khakta sanari. Somdana ningthau ising chaibaga. Thobi sanabu laire pakda thabikhiba maibaduga wari khupna sanari. Maiba aduna tapna. Iningthau. Nanai aihakti chahi aduki matik yamjari.
ꯑꯗꯨꯕꯨ ꯅꯍꯥꯟ ꯕꯨꯠ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯥꯏꯔꯩꯄꯥꯛꯇ ꯊꯥꯈꯤꯕ ꯅꯨꯃꯤꯠ ꯑꯗꯣ ꯃꯗꯨꯃꯨꯛ ꯊꯃꯣꯏ ꯁꯣꯛꯄ ꯅꯨꯃꯤꯠ ꯑꯃꯨꯛꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯤꯡꯖꯦꯜ ꯈꯥꯕꯒ ꯊꯣꯏꯕꯤꯁꯅꯥ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯃꯣꯏ ꯁꯣꯛꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧ ꯂꯩꯃ ꯑꯃꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯣ ꯑꯗꯨꯒꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯛꯏ, "ꯑꯣ, ꯀꯔꯝꯅ ꯇꯧꯔꯤꯕꯁꯤꯗꯤ? ꯑꯩꯗꯤ ꯑꯗꯨꯛ ꯌꯧꯅ ꯋꯥꯈꯜ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦꯗꯅ꯫ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯑꯩꯅ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ ꯈꯜꯂꯤꯅꯤ"꯫ ꯂꯩꯃꯁꯨ ꯌꯥꯎꯁꯤꯜꯂꯛꯏ, "ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯝꯂꯕꯗꯤ ꯏꯆꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯅꯕ ꯀꯔꯤꯅꯣ ꯇꯥꯟꯅꯔꯝꯕ ꯌꯥꯕꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ"꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯌꯥꯏꯈꯣꯝꯕꯅ, "ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯥꯏꯕ ꯏꯕꯣꯆꯧꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯇꯥꯆꯧꯅ ꯑꯁꯨꯛ ꯊꯃꯣꯏ ꯁꯣꯛꯅ ꯂꯩꯔꯤꯕꯁꯦ ꯌꯦꯡꯕ ꯉꯝꯗꯦ꯫ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯇꯥꯆꯧꯁꯦ ꯃꯐꯝ ꯑꯗꯨꯗ ꯆꯠꯄꯅꯤ"꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯇꯨꯃꯤꯟꯅ ꯈꯥꯕꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯌꯦꯡꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯈꯥꯕ ꯍꯥꯟꯅꯒꯨꯝꯅ ꯊꯣꯏꯕꯤꯁꯅꯥꯒꯤ ꯏꯟ ꯁꯣꯟꯐꯝ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯈꯥꯕꯒꯤ ꯇꯨꯡ ꯏꯟꯅꯕ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯂꯥꯞꯇꯛꯅ ꯁꯨꯝ ꯏꯟꯅꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯈꯥꯕꯗꯤ ꯋꯥꯈꯜ ꯑꯃꯗ ꯑꯗꯨꯝ ꯇꯥꯎꯗꯨꯅ ꯆꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯡꯗ ꯃꯤ ꯏꯟꯅꯔꯛꯄ꯭ꯔꯥ ꯏꯟꯅꯔꯛꯇꯕ꯭ꯔꯥ ꯀꯔꯤꯃꯠꯇ ꯈꯪꯗꯦ꯫ ꯈꯥꯕ ꯇꯞꯅ, "ꯏꯆꯜ, ꯉꯁꯤꯁꯨ ꯅꯪꯗꯤ ꯑꯗꯨꯝ ꯊꯣꯔꯛꯑꯔꯣꯏꯀꯣ? ꯊꯣꯏꯕꯤꯁꯅꯥ, ꯑꯩꯁꯨ ꯁꯤꯔꯁꯤꯔꯥꯅ ꯑꯃꯨꯛꯁꯨ ꯈꯜꯂꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯝꯖꯥ ꯁꯔꯥꯅꯤ, ꯌꯥꯝꯅ ꯃꯄꯣꯛ ꯊꯤꯕ꯫ ꯑꯩꯅ ꯁꯤꯔꯒ ꯑꯩꯒꯤ ꯊꯋꯥꯏꯗꯨꯅ ꯑꯃꯨꯛ ꯅꯪꯒꯤ ꯅꯅꯥꯛꯇ ꯌꯧꯕ ꯉꯝꯗ꯭ꯔꯕꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ꯫ ꯀꯨꯏꯔꯦ ꯅꯪꯅ ꯍꯔꯥꯎ ꯍꯔꯥꯎ ꯑꯩꯒꯤ ꯅꯥꯛꯇ ꯐꯝꯗꯕ, ꯅꯪꯅ ꯑꯩꯕꯨ ꯂꯥꯛꯑꯅꯨ, ꯑꯃꯨꯛ ꯍꯟꯅ ꯁꯛ ꯎꯠꯂꯅꯨ ꯍꯥꯏꯕꯗꯣ꯫ ꯅꯪꯗꯤ ꯁꯛ ꯎꯠꯇꯕ ꯉꯝꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯕ ꯉꯝꯗ꯭ꯔꯦ"꯫ ꯂꯩꯃ ꯅꯤꯡꯊꯧ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯇꯥꯔꯤ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯁꯣꯝꯗ ꯑꯉꯝꯕ ꯇꯣꯝꯕꯅꯁꯨ ꯂꯩ ꯑꯗꯨ ꯂꯪꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯥꯕꯕꯨ ꯊꯦꯝꯖꯤꯟꯒꯦ ꯈꯟꯗꯨꯅ ꯅꯤꯡꯊꯧꯁꯨ ꯄ꯭ꯔꯞ ꯍꯦꯛ ꯆꯪꯂꯛꯏ꯫ ꯃꯄꯥ ꯍꯦꯛ ꯆꯥꯟꯅꯅ ꯂꯩ ꯑꯗꯨꯒꯤ ꯂꯩꯅꯥꯁꯤꯡ ꯆꯥꯏꯊꯣꯛꯇꯨꯅ ꯅꯤꯡꯊꯧ ꯏꯁꯤꯡ ꯆꯥꯏꯕ ꯑꯃꯗꯤ ꯈꯥꯕꯗ ꯄꯥꯜꯂꯝꯃꯤ꯫ ꯈꯥꯕꯗꯤ ꯀꯔꯤꯁꯨ ꯈꯪꯗꯦ꯫ ꯅꯤꯡꯊꯧꯗꯤ ꯂꯩ ꯑꯗꯨꯅ ꯍꯦꯛ ꯄꯥꯟꯈꯤꯕꯗꯒꯤ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ "ꯏ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ"꯫ ꯈꯣꯟꯖꯦꯜ ꯍꯧꯅ, "ꯍꯥꯏ, ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦꯅꯦꯍꯦ"꯫ ꯈꯥꯕꯁꯨ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ꯍꯧꯒꯠꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯒꯦ ꯇꯧꯕꯗ ꯃꯥꯁꯨ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ꯫ ꯃꯥꯏꯕ ꯑꯅꯧꯕ, ꯂꯩꯃ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯈꯣꯏ ꯂꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯃꯥꯏꯕ ꯑꯅꯧꯕ ꯑꯗꯨꯅ ꯂꯩꯁꯤꯡ ꯑꯗꯨꯒꯤ ꯁꯥꯃꯤꯟ ꯐꯪꯕꯗ ꯈꯪꯂꯦ, "ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯂꯨꯔꯦꯗ꯫ ꯏꯁ, ꯀꯔꯝꯅꯣ"꯫ ꯑꯉꯝꯕ ꯇꯣꯝꯕꯗꯤ ꯄꯥꯈꯠꯃꯟꯕꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯃꯇꯠ ꯃꯇꯠ, "ꯑꯩ ꯌꯥꯎꯗꯦ, ꯑꯩꯅ ꯅꯠꯇꯦ, ꯃꯥꯏꯕ ꯏꯕꯣꯆꯧꯅꯅꯤ, ꯑꯩꯗꯤ ꯌꯥꯎꯗꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝꯗꯣ ꯏꯉꯛ ꯉꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗꯤ ꯆꯦꯟꯈ꯭ꯔꯦ꯫ ꯃꯥꯏꯕ ꯑꯅꯧꯕ ꯑꯗꯨꯅ, "ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯈꯥꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛ ꯑꯃꯈꯛꯇꯅꯤ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯒꯗꯧꯔꯤꯕꯁꯦ"꯫ ꯅꯤꯡꯊꯧ ꯑꯗꯨꯅ, "ꯀꯔꯤ? ꯃꯥꯏꯕ ꯏꯕꯣꯆꯧ, ꯅꯪꯁꯦ ꯑꯩꯅ ꯆꯤꯡꯅꯔꯛꯄꯗꯨ ꯆꯨꯝꯂꯦꯗꯀꯣ? ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯣ? ꯑꯩꯈꯣꯏ ꯑꯅꯤꯃꯛꯇꯤ ꯌꯥꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯔꯤꯕꯁꯤꯕꯣ"꯫ ꯃꯥꯏꯕ ꯑꯅꯧꯕꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯪꯂꯛꯄꯅꯤ, "ꯌꯥꯔꯔꯣꯏ ꯏꯅꯤꯡꯊꯧ, ꯂꯩꯁꯤꯅ ꯍꯥꯟꯅ ꯄꯥꯟꯈ꯭ꯔꯦ"꯫ ꯈꯥꯕꯅ ꯇꯞꯅ, "ꯇꯥꯏꯕꯪ ꯃꯄꯨꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯔꯦ꯫ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯅ ꯍꯦꯟꯅ ꯈꯣꯏꯗꯥꯖꯔꯦ꯫ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯅꯥꯏꯇꯣꯝ ꯊꯝꯕꯤꯔꯝꯃꯨ꯫ ꯏꯅꯤꯡꯊꯧꯕꯨ ꯄꯨꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯟꯕꯤꯔꯣ"꯫ "ꯏꯕꯨꯡꯉꯣ ꯈꯥꯕ, ꯊꯤꯡꯊꯕꯁꯨ ꯌꯥꯔꯣꯏ ꯇꯧꯔꯤꯁꯤ꯫ ꯑꯗꯨꯕꯨ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗꯕ ꯍꯥꯏꯕꯁꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯋꯥꯏ ꯃꯥꯡꯒꯅꯤ, ꯑꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ"꯫ ꯅꯤꯡꯊꯧ ꯄꯥꯈꯠꯅ, ꯅꯠꯇꯦ, ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯗꯤ ꯑꯍꯜ ꯑꯣꯏꯔꯦ꯫ ꯈꯥꯕ, ꯅꯪ ꯆꯠꯂꯨ, ꯑꯩꯒꯤ ꯏꯍꯨꯠ ꯁꯤꯟꯗꯨꯅ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧ ꯑꯣꯏꯔꯨꯆꯣ꯫ ꯅꯅꯥꯎꯁꯤꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯄꯥꯜꯂꯛꯎ"꯫ "ꯅꯪ ꯁꯤꯕ ꯌꯥꯗ꯭ꯔꯤꯅꯦꯍꯦ ꯏꯕꯨꯡꯉꯣ"꯫ "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯕꯨ ꯁꯤꯕꯅꯤ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ, ꯑꯇꯣꯞꯄ ꯇꯥꯏꯕꯪ ꯑꯃꯗ ꯆꯠꯈꯤꯕꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ꯫ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯏꯃꯥ ꯏꯕꯦꯝꯃꯒꯤ ꯂꯃꯟ ꯑꯩꯅ ꯌꯥꯝꯅ ꯇꯣꯜꯂꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯆꯠꯄ ꯑꯁꯤꯅ ꯂꯃꯟ ꯁꯤꯡꯕ ꯁꯛꯆꯔꯒꯦ"꯫ ꯂꯩꯃ ꯑꯃꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯗꯨ ꯋꯥ ꯉꯥꯡꯐꯝ ꯈꯪꯗꯦ꯫ ꯈꯥꯕꯅ ꯀꯟꯅ ꯍꯥꯏꯃꯟꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯊꯋꯥꯏ ꯀꯟꯗꯨꯅ ꯈꯥꯕꯕꯨ ꯑꯁꯤꯕꯒꯤ ꯂꯝꯕꯤꯗ ꯆꯠꯍꯟꯈ꯭ꯔꯦ꯫ ꯈꯥꯕꯒꯤ ꯊꯋꯥꯏ ꯑꯍꯤꯡꯕ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯂꯝ ꯀꯗꯥꯏꯗꯅꯣ ꯈꯪꯗꯕ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯃꯔꯛꯇ ꯄꯥꯏꯒꯨꯝ ꯂꯥꯛꯀꯨꯝ ꯇꯧꯗꯨꯅ ꯁꯨꯝ ꯂꯥꯛꯂꯤ꯫ ꯂꯩꯆꯤꯜꯁꯤꯡꯗꯨ ꯌꯥꯝꯅ ꯊꯥꯅ ꯂꯩꯔꯝꯕꯗꯒꯤ ꯁꯨꯝ ꯄꯥꯊꯔꯛꯏ꯫ ꯂꯥꯞꯇꯛꯅ ꯌꯥꯝꯅ ꯐꯖꯕ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡ ꯃꯥꯟꯕ ꯑꯃ ꯎꯏ꯫ ꯂꯝꯕꯤ ꯁꯣ ꯃꯗꯨꯗ ꯈꯣꯡ ꯂꯝꯕꯤ ꯂꯩꯕꯒꯨꯝꯅ ꯇꯧꯏ꯫
Madu khanduna sum lakpada sanathong adudagi khajikhtang chathoklaga Thoibi Sana Khabana nungsina pirakiba fizol adu pamjana setuna harau harau leibadu hek urure. Thoibi Sana khaba tamna harauna chensilai. Aisu nangbu ngaibada kaya wai khangbra. Ibungna aibu kaubada. Aidi malemda kumbasu yada. Aina kumbasu ibungna di tabida. Ai kaya wai khangbra. Aidi nangla aroi jahina khalurabani. Karigila aroina khaluriba. Thaibang miyoibadi haikiba wayam na ngakde. Khaba no fit tawraga. Ado hojikti ai laedana. Asumna makhoi ani lairei pakta nungaina laikre. Maiba ibochaw amadi angamba tombadi kaisum sangda thamkre. Ningthau ising chaiba leima amadi maja ibungo ado khababu yamna nungsina nungaitana sonduna laiki.